ꯁꯥꯃꯨ ꯃꯥ ꯆꯪꯊꯣꯔꯛꯑꯦ ꯑꯩꯁꯦ ꯍꯤꯞꯄꯒ ꯂꯩꯖꯔꯝꯕꯅꯦꯕ ꯒꯦꯠꯁꯤꯁꯨ ꯊꯤꯡꯒ ꯊꯝꯕꯤꯔꯝꯃꯦ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣꯀꯣ और कौन कौन है हामें चगेम पोम्बाई देखो ऐसे ꯎ ꯋꯥ ꯃꯔꯛꯇ ꯂꯥꯛꯏꯅꯤ ꯁꯥꯃꯨ ꯃꯥ ꯏꯆꯥ ꯍꯥꯏꯁꯤꯅꯤ ꯃꯃꯥ ꯂꯥꯛꯑꯦ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ जंगल में अकेले हाइसिनी इमुंगदा लेरदि सुमाइना ममहल्ला तौ ताबा से अदुगी हंतरकदि सुमाइ हांग ताबा संगमाना इमा वीडियो सु फजई इमा सु फजई ममाना सामू मा इचा हारे जंगल में अकेले कहीं तो होंदे सी माने सिंपल मचू में हेक्ट ओलेबा सिस्टर करी मथेल नो ओ ngasi माइरेन थोंगी सामू माना इमा थैंक यू हाइनु हायको दुगी इचा कगिनो थैंक यू हाइनु हाइदो सामू माना सिंपल दा येंगे मफम दु चटपा फंगदे सामू मा कोथोरओ गुवाहाटी रोमदा सु फजा फजबा लेई अदि सिलचरम लई ꯑꯩꯅꯗꯤ ꯌꯥꯝ ꯀꯟꯅ ꯈꯪꯖꯗ꯭ꯔꯦ ꯀꯗꯥꯏ ꯀꯗꯥꯏ ꯀꯩ ꯂꯩꯕ ꯃꯄꯥꯟꯗꯒ ꯊꯣꯛꯄ ꯇꯜꯂꯦ ꯑꯗꯩꯗꯤ ꯃꯃꯥꯅ ꯁꯤꯁꯇꯔ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯀꯣ ꯌꯦꯡꯉꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯥꯏꯟꯁ ꯀꯩꯅꯣꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯁꯥꯃꯨ ꯃꯥꯅ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯀꯧꯔꯒ ꯅꯆꯥꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯃꯥꯗ ꯏꯃꯥ ꯀꯧꯔꯒ ꯅꯆꯥꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯍꯧꯅꯗꯦ ꯑꯗꯩꯗꯤ ꯃꯃꯥ ꯍꯣꯏ ꯍꯥꯏꯔꯦ ꯃꯃꯥꯁꯤ ꯐꯅꯗꯨꯝ ꯅꯍꯥ ꯑꯣꯏꯗ ꯁꯤꯅ ꯏꯃꯨꯡꯗꯒꯤ ꯑꯣꯏꯅ ꯁꯨꯝ
Thank you. ꯑꯩꯕꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ. ꯏꯃꯥ ꯁꯤ ꯃꯤꯡ ꯑꯃꯇ ꯍꯥꯏꯔꯛꯑꯣ. ꯅꯆꯥꯒꯤ ꯃꯤꯡꯗꯤ ꯑꯂꯤ ꯈꯥꯟ ꯃꯌꯥꯝꯅ ꯊꯣꯏꯕ ꯀꯧꯏ ꯍꯥꯏꯕ. ꯊꯣꯛꯆꯝ ꯔꯣꯍꯤꯠꯁꯨ ꯌꯥꯎꯔꯤꯔꯦ. ꯍꯥꯏ. ꯍꯥꯏ ꯅꯠꯇꯕꯁꯨ ꯏꯔꯛꯎ ꯁꯥꯡꯅ ꯌꯦꯡꯒꯦ. ꯁꯥꯃꯨ ꯃꯥꯅ ꯆꯦ ꯔꯣꯍꯤꯠ ꯍꯦꯜꯂꯣ ꯍꯥꯏꯁꯤꯅꯤ. ꯆꯦ ꯔꯣꯍꯤꯠ. ꯆꯦ ꯔꯣꯍꯤꯠ ꯍꯦꯜꯂꯣ ꯍꯥꯏꯁꯤꯅꯤ. ꯑꯩ ꯏꯁꯥꯗꯒꯤ ꯂꯧꯕꯨꯛꯁꯤꯒ ꯆꯠꯀꯦ ꯈꯜꯂꯝꯕꯅꯦꯕ. ꯖꯨꯋꯥꯔꯤ ꯃꯌꯥꯝ ꯐꯝꯗꯅ ꯖꯨꯋꯥꯔ ꯁꯥꯟꯅ ꯍꯧꯈ꯭ꯔꯦ ꯂꯧꯕꯨꯛꯇ. ꯃꯣꯏ ꯂꯩꯔꯒ ꯆꯠꯅꯤꯡꯗꯦ ꯇꯜꯂꯦꯕ. ꯃꯃꯥꯅ ꯁꯤꯁꯇꯔ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛ ꯄꯤꯛꯂꯤ. ꯑꯩꯒꯤꯗꯤ ꯆꯥꯎꯔꯦ. ꯑꯣ ꯑꯩꯒꯤꯁꯨ ꯆꯥꯎꯕ ꯌꯥꯎꯔꯦ ꯄꯤꯛꯄ ꯌꯥꯎꯔꯦ. ꯄꯤꯛꯄꯁꯨ ꯌꯥꯎꯏꯗꯨꯅꯤ. ꯃꯤ 50ꯒ ꯂꯩ. ꯃꯤꯇꯩ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ. ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯥꯏ ꯆꯦꯅꯦꯜ. ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯑꯗ ꯁꯥꯃꯨ ꯃꯥꯅ ꯆꯦ ꯔꯣꯍꯤꯠꯁꯤ ꯃꯅꯤꯄꯨꯔꯗꯅꯤ ꯍꯥꯏ. ꯅꯣꯡꯃꯇꯁꯨ ꯂꯥꯛꯎꯅꯦ ꯑꯩꯈꯣꯏꯗ. ꯅꯣꯡꯃꯇꯁꯨ ꯂꯥꯛꯎꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯀꯣ. ꯁꯥꯃꯨ ꯃꯥꯒꯤ ꯂꯝꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏ. ꯕꯤꯀꯦ ꯂꯥꯛꯑꯦ ꯅꯍꯥꯟ ꯂꯥꯛꯄꯤꯕꯗꯣ. ꯁꯤ ꯀꯩ ꯂꯝꯗꯅꯣ. ꯁꯤ ꯀꯁꯥꯔꯅꯦ. ꯕꯤꯀꯦ ꯀꯁꯥꯔ. ꯀꯁꯥꯔꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯍꯥꯏꯗꯣ. ꯁꯥꯃꯨ ꯃꯥꯅ ꯁꯥꯃꯨꯔꯧ ꯑꯣꯏꯅꯥꯝ. ꯑꯣ ꯁꯥꯃꯨꯔꯧꯗꯗꯤ ꯀꯩꯅꯣꯅꯤꯅꯦ. ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯍꯣꯏꯒꯤꯁꯨ ꯁꯥꯃꯨꯔꯧꯗꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ. ꯔꯣꯍꯤꯠ ꯂꯩꯔꯤꯕ꯭ꯔꯥ? ꯑꯗꯨꯗꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯏꯆꯥ ꯑꯗꯩꯅꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯃꯨꯁꯂꯤꯝꯔꯣ ꯍꯥꯏꯕ. ꯃꯩꯇꯩ ꯄꯥꯉꯜꯅꯤ ꯃꯥ. ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯊꯣꯏꯕꯗꯤ. ꯕꯤꯀꯦꯅ ꯃꯅꯤꯄꯨꯔ ꯂꯥꯛꯑꯣ ꯄ꯭ꯂꯤꯖ. ꯄ꯭ꯂꯤꯖ ꯍꯥꯏꯔꯣ. ꯁꯥꯃꯨ ꯃꯥꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯩ ꯆꯥꯔꯖ ꯇꯧꯔꯒ ꯑꯃꯨꯛ ꯈꯥꯏ ꯑꯃꯨꯛ ꯀꯨꯝꯃꯤ. ꯐꯣꯟꯗꯣ ꯑꯍꯟ ꯑꯣꯏꯁꯜꯂꯛ ꯇꯧꯔꯤꯅꯤ. ꯃꯥꯁꯨ ꯏꯪꯊꯝꯊꯥꯒꯤ ꯏꯪꯉꯝꯃꯅꯤ ꯃꯁꯥꯒ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ. ꯑꯗꯨꯅ ꯇꯧꯈꯠꯂꯛꯏꯅꯤ. ꯑꯩꯁꯨ ꯖꯥꯠ ꯖꯥꯠꯅꯤ. ꯀꯃꯦꯟ ꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯧꯗ꯭ꯔꯤꯉꯩꯗ 90% ꯍꯥꯏꯈ꯭ꯔꯦ. ꯑꯣ ꯏꯃꯥ ꯑꯩ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯔꯣ. ꯀ꯭ꯔꯤꯁꯅ ꯑꯝꯇ ꯍꯣꯁꯄꯣꯠ ꯊꯥꯔꯛꯎꯕ. ꯁꯦ ꯑꯝꯇ ꯇꯧꯔꯛꯑꯣ. ꯐꯣꯟ ꯀꯞ ꯂꯩꯕꯤꯔꯣꯏꯗꯣꯏꯕ. ꯑꯝꯇ ꯊꯥꯔꯛꯑꯣ ꯂꯣꯏꯈꯤꯗꯣꯔꯦ. ꯑꯦꯅꯤꯃꯤ ꯒꯦꯃꯤꯡ ꯅꯄꯥ ꯊꯧꯔꯥꯏ ꯃꯆꯥ. ꯒꯦꯝ ꯁꯥꯟꯅꯃꯟꯗꯅ ꯐꯣꯟꯗꯣ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯕ. ꯑꯣꯀꯦ ꯊꯥꯔꯛꯑꯕꯣ? ꯅꯨꯡꯊꯤꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯦꯠ ꯂꯣꯏꯔꯦꯅ ꯇꯧꯔꯤ ꯂꯥꯁꯦ. ꯃꯥꯂꯦꯝ ꯀꯔꯤꯅꯣ ꯃꯤꯠ ꯂꯥꯎꯕ ꯍꯤꯡꯆꯥꯕꯒ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯏꯁꯤꯕꯣ. ꯃꯥꯂꯦꯝ ꯂꯩꯀꯣꯏꯕꯨꯡ ꯍꯧꯅ ꯂꯥꯟꯅꯕꯨꯡ ꯏꯃꯥ ꯍꯥꯏꯇꯥꯔꯦ. ꯁꯥꯃꯨ ꯃꯥꯅ ꯀꯨꯀꯤ ꯂꯥꯛꯑꯦ ꯅꯦꯅꯦ ꯑꯦꯅꯤꯃꯤ ꯒꯦꯃꯤꯡ. ꯃꯥꯂꯦꯝꯅ ꯄꯨꯔꯛꯏꯁꯦ ꯑꯗꯨꯔ ꯈꯪꯗꯦ.
ꯇꯥꯗ ꯃꯥꯂꯦꯝ ꯍꯥꯏ. ꯕꯤꯀꯦꯅ ꯑꯩ ꯃꯩꯇꯩꯅꯤ. ꯀꯥꯁ ꯅꯠꯇꯦ. ꯑꯣ ꯍꯣꯏ ꯍꯣꯏ ꯃꯩꯇꯩ ꯑꯣꯏꯔꯁꯨ ꯐꯔꯦ, ꯑꯗꯩꯗꯤ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯐꯔꯦ, ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯃꯥꯂꯦꯝꯅ ꯁꯥꯃꯨꯃꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ. ꯁꯥꯃꯨꯃꯥꯅ ꯍꯥꯃꯦꯡ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ. ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯕꯣ ꯍꯟꯗꯛ? ꯀꯔꯤ ꯖꯥꯠꯀꯤ ꯅꯦꯠꯅꯣꯍꯦ? ꯁꯥꯃꯨꯃꯥꯅ ꯕꯤꯀꯦꯅ ꯍꯥꯏꯕ ꯃꯩꯇꯩ ꯑꯩ ꯃꯤꯆꯪ ꯆꯪꯉꯤꯅꯤ, ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ. ꯑꯗꯨꯅꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯃꯤꯇꯩ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯦ ꯌꯥꯎꯔꯕꯅꯤꯅ, ꯑꯗꯩꯗꯤ ꯃꯤꯇꯩꯒꯤ ꯂꯣꯟꯁꯨ ꯂꯣꯟꯕꯤꯕꯅꯤꯅ ꯌꯥꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯃꯁꯨꯡ ꯇꯧꯕꯤꯌꯨ. ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯜ, ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯃꯁꯦꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. ꯑꯗꯩꯗꯤ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯃꯔꯛ ꯃꯔꯛꯇ ꯎꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯝꯕꯤ ꯃꯍꯥꯛꯇꯣ ꯍꯟꯗꯛ ꯃꯔꯛ ꯃꯪꯂꯥꯟꯗꯁꯨ ꯂꯥꯛꯈꯤꯗꯔꯦ. ꯏꯃꯥꯏꯄꯦꯝꯃ, ꯃꯥꯂꯦꯝꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯁꯥꯃꯨꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯕꯤꯀꯦ ꯕꯤꯀꯦ ꯍꯥꯏꯕ. ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯍꯥꯏꯕ. ꯕꯤꯀꯦꯅ ꯍꯣꯏ ꯆꯨꯝꯃꯦ, ꯑꯗꯣ ꯁꯥꯃꯨꯃꯥ ꯁꯅꯥꯃꯍꯤ ꯆꯠꯄ꯭ꯔꯣ? ꯁꯅꯥꯃꯍꯤꯗꯤ ꯆꯠꯂꯝꯃꯣꯏꯌꯦ, ꯃꯣꯏꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯕꯅꯤꯅ. ꯑꯗꯩ ꯁꯥꯃꯨꯃꯥꯅ ꯇꯥꯗ ꯃꯥꯂꯦꯝ, ꯇꯥꯗ ꯃꯥꯂꯦꯝꯒꯤ ꯗꯥꯏꯂꯣꯛ ꯐꯥꯎꯗꯦ ꯍꯥꯏꯁꯤꯅꯤ. ꯃꯥꯏ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯅꯤ ꯃꯥꯏꯗꯤ ꯁꯣꯔꯠꯀꯁꯦ. ꯁꯥꯃꯨꯃꯥꯅ ꯕꯤꯀꯦ ꯕꯤꯀꯦ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯔꯦꯀꯣ. ꯑꯗꯩꯗꯤ ꯃꯥꯂꯦꯝꯅ ꯒꯨꯗ ꯅꯥꯏꯠ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ. ꯂꯣꯏꯔꯦꯍꯦ, ꯅꯨꯡꯗꯥꯡ ꯀꯥꯏ ꯆꯠꯂꯨꯒꯦ? ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯂꯝꯗ ꯆꯠꯆꯔꯨꯕꯒꯦ? ꯑꯗꯩ ꯕꯤꯀꯦꯅ ꯑꯣ ꯍꯥꯏꯔꯦ. ꯃꯃꯥꯅ ꯀꯅꯥꯅꯣ ꯁꯤꯁꯇꯔ? ꯇꯨ ꯃꯥꯂꯦꯝ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔꯦ. ꯕꯤꯀꯦꯅ ꯑꯁ ꯅꯦꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯞꯄꯦꯍꯦ. ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯅꯦꯠꯁꯦ ꯎꯔꯨ ꯎꯔꯨ ꯂꯩꯌꯦꯕ. ꯑꯥꯗ ꯅꯨꯡꯁꯥ ꯀꯌꯥꯝ ꯁꯥꯏꯅꯣ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯒꯗꯤ ꯅꯨꯡꯁꯥ ꯃꯔꯤꯛ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ. ꯁꯥꯃꯨꯃꯥꯅ ꯃꯨꯁꯂꯤꯝ ꯑꯣꯏꯔꯁꯨ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯩꯀꯣ. ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯙꯔꯃꯗꯤ ꯙꯔꯃꯅꯤ, ꯂꯥꯏꯅꯤꯡꯗꯤ ꯂꯥꯏꯅꯤꯡꯅꯤ. ꯃꯥꯒꯤ ꯃꯥꯒꯤꯗꯣ ꯑꯗꯨꯝ ꯆꯠꯄ, ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯥꯏ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ. ꯀꯅꯥꯗꯁꯨ ꯃꯤꯔꯥꯏꯕ ꯂꯩꯇꯦ. ꯁꯥꯃꯨꯃꯥꯅ ꯕꯤꯀꯦ ꯕꯤꯀꯦ ꯀꯗꯥꯏꯒꯤꯅꯣ? ꯃꯅꯤꯄꯨꯔꯒꯤꯔꯣ? ꯃꯅꯤꯄꯨꯔꯒꯤꯔ ꯍꯥꯏꯌꯦ ꯕꯤꯀꯦ ꯕꯤꯀꯦꯕꯨ. ꯕꯤꯀꯦ ꯕꯤꯀꯦ ꯍꯣꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯤꯆꯔꯗꯣ ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯍꯥꯏꯌꯦꯀꯣ. ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯌꯥꯝ ꯂꯩꯌꯦ. ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯀꯟꯅ ꯅꯛꯅꯗ꯭ꯔꯦꯀꯣ, ꯁꯣꯝꯗ ꯈꯔ ꯆꯠꯂꯒ. ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕꯩ ꯋꯥꯅꯤ. ꯍꯥꯏꯕꯗꯤ ꯑꯩꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏ ꯃꯥꯅꯦ, ꯃꯌꯥꯡ ꯑꯣꯏ ꯃꯥꯅꯦ ꯍꯥꯏꯅ ꯈꯟꯕ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯒ ꯀꯩꯒ ꯈꯥꯛꯆꯜꯂꯒ. ꯑꯗꯣ ꯃꯤꯇꯩꯔꯣꯟ ꯉꯥꯡꯉꯛꯄꯗꯣ ꯑꯩꯗꯤ ꯉꯛꯄꯒꯤ ꯋꯥꯅꯤ. ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ. ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯌꯥꯏ ꯌꯥꯏ ꯁꯥꯃꯨꯃꯥ ꯏꯆꯥ, ꯌꯥꯏꯑꯕ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯁ ꯃꯥꯂꯦꯝꯅ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨ. ꯃꯊꯪ ꯃꯄꯣꯛꯇꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯎ. ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯗꯤ ꯂꯝꯂꯥꯟꯕꯤ ꯑꯗꯨꯕꯨ
ꯑꯥ, ꯂꯃꯟꯗ ꯀꯅꯥꯒꯤ ꯂꯃꯝꯗ ꯀꯅꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯔꯦ ꯍꯥꯏꯔꯣ? ꯅꯪꯒꯤꯗꯨꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄꯗ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯎꯖꯒꯦ ꯀꯥꯏꯗꯣ. ꯃꯥꯂꯦꯝꯁꯤꯗ ꯁꯤ ꯏꯔꯤ ꯃꯌꯥꯝꯁꯦ ꯀꯅꯥꯗꯅꯣ ꯅꯪ ꯅꯨꯄꯤꯗꯨꯒ ꯏꯈꯣꯏꯔ ꯁꯨꯃꯥꯏꯅ? ꯅꯪ ꯅꯨꯄꯤ ꯊꯤꯔꯦꯁꯨ ꯍꯥꯏ ꯑꯃꯨꯛꯁꯨ ꯊꯤꯗꯦꯁꯨ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦꯗ ꯑꯩ ꯃꯩꯇꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯌꯨꯝꯗ ꯐꯥꯎꯕ ꯂꯥꯛꯑꯦ ꯑꯗ ꯃꯄꯥꯟꯗ ꯎꯠꯄꯁꯦ ꯀꯣꯛꯀ ꯉꯥꯎꯏꯗ. ꯌꯨꯝꯗ ꯐꯥꯎꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯐꯖꯅ ꯌꯥꯝ ꯇꯤꯟꯅꯩ ꯍꯥꯏꯕ ꯋꯥꯅꯤꯀꯣ. ꯃꯥꯅ ꯕꯤꯀꯦꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗ. ꯍꯣꯏ ꯍꯣꯏ ꯕꯤꯀꯦ ꯃꯃꯥꯁ ꯀꯤꯠꯆꯟ ꯍꯥꯏꯕꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯗꯒꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩ ꯅꯤꯉꯣꯝꯊꯣꯡ ꯀꯤꯠꯅ ꯄꯥꯅꯨꯡꯗꯒꯤꯅꯦ ꯈꯪꯗ꯭ꯔꯒ ꯕꯥꯁꯤꯈꯣꯡꯗꯩ ꯃꯅꯤꯡ ꯆꯠꯂꯒ ꯂꯩ. ꯑꯣ ꯅꯤꯉꯣꯝꯊꯣꯡ ꯀꯤꯠꯅ ꯄꯥꯅꯨꯡꯗꯒꯤꯅꯦ. ꯃꯩꯇꯩꯗꯤ ꯃꯩꯇꯩ ꯑꯣꯏꯕꯀꯣ. ꯌꯥꯝ ꯐꯩ ꯌꯥꯏꯐꯔꯦ. ꯃꯥꯂꯦꯝ ꯅꯠꯇꯦ ꯆꯩꯝꯕꯤ ꯂꯪꯈꯠꯂꯛꯑꯦ. ꯑꯗꯩ ꯕꯤꯀꯦꯅ ꯍꯥꯏꯕ ꯍꯣꯏ ꯇꯧꯒꯦ ꯃꯃꯥ ꯀꯤꯠꯆꯟ ꯍꯥꯏꯔꯦꯀꯣ. ꯁꯥꯃꯨꯃꯥꯅ ꯕꯤꯀꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯃꯥꯒꯤ ꯍꯥꯏꯀꯣ. ꯃꯃꯥꯗꯁꯨ ꯇꯧꯕꯤꯌꯣ ꯁꯥꯃꯨ ꯃꯃꯥꯗꯁꯨ ꯇꯧꯕꯤꯌꯨ. ꯕꯤꯀꯦꯗꯗꯤ ꯑꯩꯅ ꯅꯍꯥꯟ ꯀꯨꯀꯤꯗ ꯆꯩꯈꯤꯕ ꯅꯨꯃꯤꯠꯇꯣ ꯕꯤꯀꯦꯒ ꯊꯦꯡꯅꯕꯅꯤ ꯑꯩꯒ. ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯨ ꯄꯤꯈꯤꯕꯅꯤ. ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ. ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯁꯨ ꯂꯥꯛꯑꯦ. ꯁꯦꯀꯦꯟ ꯂꯥꯏꯛ ꯏꯆꯦ. ꯍꯣꯏ ꯍꯣꯏ ꯅꯪ ꯀꯃꯦꯟ ꯌꯥꯝ ꯏꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯉꯥꯡꯗꯣ ꯐꯖꯅ ꯄꯤꯖꯔꯣ. ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯄꯤꯛꯂꯤꯉꯩꯗ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯃꯤ. ꯑꯣ ꯂꯥꯏꯔꯤꯛ ꯅꯨꯡꯁꯤꯀꯣ ꯃꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ. ꯀꯔꯤꯃꯨꯛ ꯀꯩꯅꯣ ꯇꯧꯗꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀꯤ ꯃꯔꯝꯅ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯨꯝ ꯈꯤꯇꯪ ꯈꯦꯠꯅꯕ. ꯑꯗꯩꯗꯤ ꯁꯤꯅ ꯑꯦꯁꯂꯦ 19 ꯕ꯭ꯂꯣꯛ ꯍꯥꯏ ꯑꯦꯁꯂꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯃꯤꯡ for joining my live stream. Please like, subscribe and connect with each other. ꯍꯥꯏꯔ ꯂꯣꯏꯔꯦ. ꯕꯤꯀꯦꯅ ꯍꯥꯏꯕ ꯁꯥꯃꯨꯃꯥ ꯀꯥꯏꯗꯩꯅꯣ? ꯁꯥꯃꯨꯃꯥꯗꯤ ꯁꯥꯃꯨꯔꯧꯗꯒꯤꯅꯤ ꯍꯥꯏꯕꯅꯤ. ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯁꯥꯃꯨꯃꯥ ꯍꯥꯏ. ꯁꯥꯃꯨꯃꯥꯅ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯔꯦ. ꯑꯗꯨꯗꯤ ꯃꯃꯥꯅ ꯑꯃꯨꯛ ꯕꯥꯊꯣꯏ ꯂꯥꯛꯑꯦ. ꯕꯥꯊꯣꯏ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯈꯪꯗꯦꯀꯣ ꯑꯩꯗꯤ. ꯑꯗꯩ ꯁꯨꯁꯤꯂꯥꯅ ꯕꯤꯀꯦ ꯍꯥꯏ. ꯑꯗꯨ ꯕꯤꯀꯦꯗ ꯂꯣꯏꯅ ꯍꯥꯏ ꯇꯧꯔꯛꯑꯦ. ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅꯁꯨ ꯊꯣꯏꯕꯤ ꯑꯩ ꯂꯥꯛꯑꯦ. ꯇꯣꯕꯤ ꯑꯩ ꯂꯥꯛꯑꯦ. ꯇꯣꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯁꯥꯃꯨꯃꯥꯗꯨꯔꯣ? ꯅꯣꯏ ꯀꯩꯀꯩ ꯌꯥꯝ ꯍꯥꯏꯅꯩꯀꯣ ꯑꯩ ꯌꯥꯝ ꯈꯪꯗꯕꯅꯤ. ꯑꯗꯩ ꯁꯥꯃꯨꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯤ ꯂꯤꯂꯣꯡꯅꯤ. ꯍꯧꯖꯤꯛꯅ ꯑꯣꯏꯅꯥꯝ ꯁꯥꯃꯨꯔꯧꯗ ꯂꯩ. ꯑꯣ ꯑꯣꯏꯅꯥꯝ ꯁꯥꯃꯨꯔꯧꯗ ꯂꯩ ꯍꯥꯏꯌꯦ. ꯖꯤꯂꯥꯉꯝꯕ ꯁꯤꯡꯍ ꯂꯥꯛꯑꯦ. ꯆꯦ ꯑꯩ ꯂꯥꯛꯑꯦ. ꯍꯣꯏ ꯅꯣꯏ ꯊꯕꯛ ꯊꯅꯥ ꯂꯣꯏꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯅꯣꯏ ꯑꯗꯨꯝ ꯅꯣꯏꯒꯤ ꯊꯕꯛ ꯊꯅꯥ ꯑꯗꯨꯝ ꯂꯣꯏꯁꯜꯂꯨ. ꯑꯉꯥꯡ ꯄꯤꯖ ꯄꯤꯊꯛ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ. ꯑꯩ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡꯗꯣ ꯃꯄꯥꯅ ꯄꯨꯊꯣꯛꯑ ꯁꯨꯝ ꯊꯣꯛꯈꯤꯑꯅꯅꯦ ꯋꯥꯏ ꯈꯔ ꯁꯪꯉꯦꯅ ꯁꯨꯝ ꯊꯥꯔꯒ ꯌꯦꯡꯉꯦ. ꯃꯃꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯕꯥꯊꯣꯏ ꯍꯥꯏꯔꯦꯀꯣ. ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯣ ꯑꯩꯗꯤ ꯀꯌꯥꯝꯒꯩ ꯈꯦꯔꯒꯥꯎꯗꯩ ꯃꯥꯜꯂꯨꯔꯦ. ꯑꯣ ꯈꯦꯔꯒꯥꯎꯗꯒꯤ ꯃꯥꯜꯂꯨꯔꯦ ꯍꯥꯏꯕ. ꯑꯗꯩ ꯖꯤꯂꯥꯉꯝꯕꯅ ꯑꯣꯟ ꯂꯩꯒꯦ ꯐꯧ ꯍꯨꯝꯃꯤ. ꯏꯃꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯁꯤꯗꯤ. ꯑꯁ ꯑꯩꯗꯤ ꯐꯧꯒꯤ ꯖꯃꯦꯂꯥ ꯇꯟꯗꯅ ꯍꯥꯏꯗꯤ ꯏꯇꯣꯝ ꯂꯩꯔꯒ ꯑꯗꯨꯒꯤꯗꯣ ꯉꯝꯗꯦꯕ. ꯑꯗꯨꯅ ꯐꯧꯒꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯂꯧ ꯁꯨꯕ ꯃꯤꯗ ꯑꯗꯨꯝ ꯂꯣꯏ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯒꯩꯗꯤ ꯖꯤꯂꯥꯉꯝꯕꯅ ꯎꯁꯥ ꯑꯁ ꯖꯤꯂꯥꯉꯝꯕꯅ ꯎꯁꯥ ꯍꯥꯏꯅ ꯀꯧꯔꯗꯤ ꯎꯁꯥꯅ ꯖꯤꯂꯥꯉꯝꯕ ꯍꯥꯏꯅ ꯀꯧ ꯇꯥꯏꯌꯦꯕ. ꯑꯗꯩ ꯃꯥꯂꯦꯝ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯛ ꯑꯣꯏꯅ
ꯄꯣꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯍꯥꯏꯗꯣꯏꯔꯣ ꯀꯅꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯥ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯇꯧꯔꯤꯁꯦ, ꯉꯥꯏꯍꯥꯛꯇꯪ ꯀꯞꯊꯣꯛꯁꯤꯔꯥ ꯈꯪꯗꯦꯅꯦ ꯑꯩꯕꯨ꯫ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯕꯤꯀꯦ ꯚꯥꯏ ꯀꯩꯕ ꯊꯤꯅꯕ ꯌꯥꯏꯀꯣ ꯅꯪ ꯁꯤꯗꯒꯤ ꯍꯥꯏꯔꯣ꯫ ꯑꯗꯨꯒꯗꯤ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯇꯦꯁ ꯑꯩꯗꯤ ꯂꯤꯔꯤꯛꯁ ꯇꯧꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯏꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ꯫ ꯑꯗꯨꯗꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯕꯥꯊꯣꯏ ꯍꯥꯏꯗꯤ ꯁꯨꯁꯤꯂꯥ꯫ ꯀꯩꯒꯤꯅꯣ ꯕꯥꯊꯣꯏ ꯍꯥꯏꯁꯦ? ꯑꯗꯩꯗꯤ ꯇꯣꯕꯤ ꯍꯥꯏꯗꯨꯅ ꯅꯪꯂꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ? ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯕꯤꯀꯦꯗꯤ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ꯫ ꯁꯥꯃꯨꯅ ꯍꯥꯏꯕ ꯇꯣꯕꯤꯅ ꯃꯃꯥ ꯀꯤꯠꯆꯟ ꯇꯨ ꯀꯃꯥꯏꯅ ꯇꯣꯕꯤ ꯑꯣꯜꯂꯤꯅꯣ ꯍꯥꯏꯕ ꯃꯃꯥꯁꯤꯕꯨ? ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯇꯣꯕꯤ ꯃꯃꯥ ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥꯅ ꯕꯤꯀꯦ ꯐ꯭ꯔꯦꯟ ꯑꯣꯏꯁꯦ ꯍꯥꯏꯕ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯁꯥꯃꯨ ꯃꯥ ꯅꯨꯄꯤ ꯊꯤꯔꯣ꯫ ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯁꯤꯅꯤ, ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯌꯦ꯫ ꯕꯤꯀꯦꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤ ꯍꯧꯔꯛꯑꯦꯕ꯫ ꯑꯗꯨꯅꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯃꯥꯁꯤꯁꯨ ꯀꯥꯏꯅꯔꯒ ꯂꯩꯖꯕ ꯃꯩꯆꯥꯛꯅꯤ꯫ ꯑꯗꯩꯗꯤ ꯄꯟꯆꯨ ꯁꯔꯃ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ꯫ ꯄꯟꯆꯨ ꯁꯔꯃ ꯑꯩꯕꯨ ꯈꯪꯕ꯭ꯔꯣ? ꯈꯪꯅꯕ ꯃꯤꯔꯥ ꯈꯪꯅꯗꯕ ꯃꯤꯔꯥ ꯑꯣꯏꯔꯒꯁꯨ ꯂꯥꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ꯫ ꯁꯨꯁꯤꯂꯥꯅ ꯕꯤꯀꯦ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯕꯤꯀꯦ ꯁꯨꯁꯤꯂꯥꯁꯦ ꯑꯝꯇ ꯖꯣꯏꯟ ꯇꯧꯁꯟꯕꯤꯈ꯭ꯔꯣ, ꯃꯣꯏ ꯑꯅꯧꯕ ꯆꯪꯕꯅꯤꯅ ꯈꯔ ꯃꯁꯤꯡꯁꯦ ꯍꯦꯟꯅꯤꯡꯅ ꯇꯧꯔꯤꯅꯤ꯫ ꯁꯨꯁꯤꯂꯥꯅ ꯄꯟꯆꯨ ꯍꯥꯏ꯫ ꯁꯥꯃꯨ ꯃꯥꯅ ꯇꯥꯗ ꯃꯥꯂꯦꯝ ꯅꯨꯄꯤꯒꯤ ꯋꯥꯒ ꯍꯥꯏꯅꯨꯗ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯦ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯦ꯫ ꯅꯨꯄꯤ ꯊꯤꯔꯣ ꯀꯩꯅꯣ, ꯑꯃ ꯊꯤꯔꯗꯤ ꯐꯩꯗꯅ꯫ ꯁꯨꯁꯤꯂꯥꯅ ꯆꯦ ꯀꯞꯀꯅꯨ, ꯑꯗꯨꯅꯤ ꯃꯥꯂꯦꯝꯁꯤꯅ ꯍꯦꯛ ꯍꯦꯛ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯏꯁꯤꯜꯂꯛꯄꯁꯤꯒ ꯊꯃꯣꯏꯒꯁꯦ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯕ꯫ ꯑꯗꯩ ꯄꯟꯆꯨ ꯁꯔꯃꯅ ꯍꯥꯏ ꯁꯨꯁꯤꯂꯥ ꯍꯥꯏꯔꯦꯀꯣ꯫ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯉꯥꯏꯍꯥꯛꯇꯪ ꯊꯝꯒꯦꯀꯣ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ꯫ ꯇꯧ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯂꯨꯍꯣꯡꯉꯣ ꯁꯥꯃꯨ ꯃꯥ ꯍꯥꯏꯀꯣ꯫ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯁꯤꯡꯒꯜꯅꯤ ꯍꯥꯏꯕ꯫ ꯕꯤꯀꯦꯁꯨ ꯁꯤꯡꯒꯜꯅꯤ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯕꯤꯀꯦꯒꯤꯁꯨ ꯑꯃ ꯌꯦꯡꯕꯤꯕ ꯇꯥꯔꯦ꯫ ꯁꯥꯃꯨ ꯃꯥꯅ ꯕꯤꯀꯦꯒꯤ ꯌꯦꯡꯕꯤꯔꯛꯑꯣ, ꯕꯤꯀꯦꯅ ꯑꯃꯨꯛ ꯁꯥꯃꯨ ꯃꯥꯒꯤ ꯑꯃ ꯌꯦꯡꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯆꯥꯡꯗ ꯆꯥꯟꯅ ꯆꯨꯅꯕ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯊꯥꯎꯃꯩꯅ ꯃꯩꯔꯥꯕꯤꯒꯤ ꯑꯋꯥꯕ ꯋꯥꯔꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯇꯥꯕꯤꯈꯤꯗꯦ, ꯃꯩꯔꯥꯕꯤꯅ ꯃꯩꯔꯤꯒꯤ ꯐꯛꯀꯥꯕꯗ ꯊꯋꯥꯏ ꯊꯥꯔꯤ꯫ ꯐꯛꯀꯥꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯥꯂꯦꯝ? ꯊꯋꯥꯏ ꯊꯥꯔꯤ, ꯌꯥꯝ ꯐꯖ ꯋꯥꯔꯤꯅꯤ꯫ ꯃꯨꯟ ꯀ꯭रिꯌꯦꯁꯟ ꯍꯥꯏ ꯁꯤꯁꯇꯔ हाय मून, कल मैंने देखा था वो आपके लाइव, लेकिन मैंने कमेंट किया नहीं, जो असम रहा था ना इसलिए असमीज बोलना नहीं आता, लेकिन समझ में आया। बेंगोली होता तो मैं सब कुछ बोल देता। ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯑꯩ ꯆꯠꯂꯦꯅꯦꯅꯦ ꯂꯨꯍꯣꯡꯕ ꯋꯥꯀ ꯍꯥꯏꯔꯛꯀꯦ꯫ ꯂꯨꯍꯣꯡꯒꯅꯨ ꯅꯈꯣ ꯁꯥꯃꯨ ꯃꯥ, ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯌꯦꯡꯁꯤꯜꯂ ꯊꯝꯕ ꯌꯥꯏ ꯀꯩꯅꯣ꯫ ꯃꯨꯟ ꯀ꯭रिꯌꯦꯁꯟ ꯍꯥꯏꯔꯦꯀꯣ꯫ ꯑꯗꯨꯗꯒꯤ मून क्रिएशनना हाय सामुमा जी, कनेक्ट हो गया क्या? कनेक्ट करो। सुशीलाना है सामुमा लयू लुहोंबका हाररोय हायनी। सामुमा मालेमना सामुमा अखोरमदे नाजिमा अमा येंगलासिरो हायनी,
ꯌꯦꯡꯁꯤꯜꯂꯁꯤꯂꯣ ꯍꯥꯏꯕ ꯔꯍꯤꯃꯥ ꯇꯁꯂꯤꯃꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯂꯩꯔꯝꯕꯅꯤ ꯍꯥꯟꯅ ꯑꯗꯩ ꯁꯥꯃꯨꯃꯥꯅ ꯀꯥꯏꯅꯔꯕ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯑꯩꯅ ꯀꯥꯎꯕ ꯉꯝꯒꯅꯤ ꯊꯃꯣꯏꯁꯤꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯂꯝꯕ ꯇꯥꯗꯣꯔꯤ ꯇꯧꯔꯤꯁꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯋꯥ ꯋꯥ ꯁꯥꯃꯨꯃꯥ ꯍꯥꯏꯔꯤꯌꯦ ꯁꯥꯃꯨꯃꯥꯅ ꯃꯨꯟ ꯀ꯭रिꯌꯦꯁꯟ ꯀꯦꯁꯦ ꯍꯣ ꯍꯥꯏꯔꯤꯌꯦ ꯇꯨꯕꯤꯀꯦꯅ ꯃꯥꯂꯦꯝ ꯑꯝꯇ ꯇꯦꯛꯁꯁꯦ ꯊꯥꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕ ꯇꯦꯛꯁ ꯊꯥꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕ ꯑꯣ अदि मुन है हिंदी में बोलते हो सिस्टर हाँ हिंदी थोड़ा आता है और बंगाली भी आता है लेकिन आसामीज़ बोलना नहीं आते थोड़ा थोड़ा आता है आसामीज़ भात खाले और मोई ऐसे कुछ आता है लेकिन बोलना नहीं आता अदि सामू माना है तादा मालेम नाजमासु पामद्रे अमत्ता पामदे हाइबको अदगगी जिलांगंबा सिंह चे लेको होय होय थबक कनबा मतमनी हजिसे फौचेंगी दुम अंतो अदगी बिकेना मचिन खुमा नोखरे मालेम नाइबा सामुमा मियै पोक्ता पोक्लगा कोकथक्ता पोटलुम पुखिदबा मियोइबा कनाबु याउखिबगे खेतनरिबदी मियोइबदुना थमोइनुंगदा लोटपा पुब्रा नत्रगा माइथोंदा पुब्रा हाइबसिनिको हाइख्रे मालेमना सामुमा ग्यान ताहोब्रा अदुगगी ग्यान तादरी स्क्रीनशॉट तौसल्लो दुगा होरेन लोंघाक लोंना हिप्पगा फजना पारा फजल्लो बिके सामुमाना हाइबा तादा मालेम अस आई ग्यान मांगले हाइखिनी मी काइनबगी मैचाक अम तौरिङे सिगी लोनसे ग्यान मांगबा तारे बिकेना हाइबा मालेम सिगुम्बा टेक्स थाजल अदगगी मुन्ना हाइबा हाय मालेम जी मैं आपको ज्वाइन करूंगी आप बेक करना हाँ तारबा मालेम नुपीसिना हाइसे मालेम को बोला मुन्ने ज्वाइन करेगा और मालेम आप भी रिटर्न कर देना और कमेंट भी छोड़ देना मुन सुशीला ने मालेम कैपिटल ना इरकनु पाबा नुंगाइतबा सुशीला कन्ना होनरमिया निपादगी दुइसे सामुमाना अदि ध्रुव तारागुम तखोले अमसु माइगिदि इसै ओइना मिथरक्तोरेबा ध्रुव तारागुम माइना ngalambani aigi ifamda mahak apaiba licingum mangkhre aigi kaina chakki mi ngitane base bikena check camera lot kanu tuna nungaiti jengbada tau hairo kai mo sam musen mo na thamu haibra mapan da thamu haibra pot ama thamu haibra kamai tauge mu base dum jabra अदुगगी मायमना अमु तवरे दो लाइमाइदा तारिबा खोंगुंदी अमम्बा नोंगना चुथुरकपदा चामथोक्तुना मुथतखिबा याय अदुबु थमोइनुंगदा ताख्रबा नुंसी मागी ममीदी मिटलुगी पिरांगना चामथोक्तुना मुथतपा ngamlagadra ngamloye malem mutpa yadraba mamidi mutpa yaroye thamoida adum tingkhang tawna yuraga leragadabani aya susila su yengbiram mi haiba aduni haba small letter amu hello malem small letter taw hello अदि सामू नाय बता मालेम हाइगुमना सु नो कैपिटल हाइसिनी बिकेनाइबा आई खक्तंग ब्रोकन हार्ट ओइदे
ꯑꯣꯏꯗ꯭ꯔꯤꯕ ꯕ꯭ꯔꯣꯀꯦꯟ ꯍꯥꯔꯠ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯈꯤꯔꯣꯏ ꯕꯤꯀꯦ ꯄꯨꯟꯁꯤꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯡꯈ꯭ꯔꯒ ꯈꯪꯒꯗꯣꯏꯅꯤ ꯄꯣꯠꯇꯨꯒꯤ ꯃꯍꯥꯎ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯉꯤꯉꯩꯗ ꯆꯥꯔꯤꯉꯩꯗ ꯈꯪꯗꯕꯅꯤ ꯆꯥꯕ ꯂꯣꯏꯔꯒꯅꯤ ꯈꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯑꯁ ꯉꯁꯥꯏ ꯆꯥꯈꯤꯕꯗꯣ ꯉꯔꯥꯡ ꯆꯥꯈꯤꯕꯗꯣ ꯍꯥꯎꯈꯤꯕꯅꯤꯗꯀꯣ ꯀꯥꯏꯕꯗꯣ ꯁꯥꯃꯨ ꯃꯥꯅ ꯕꯤꯀꯦ ꯚꯥꯏ ꯍꯥꯏꯔꯦꯀꯣ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩ ꯁꯤꯁꯦ ꯃꯊꯛꯇ ꯀꯥꯒꯦ ꯇꯧꯔꯁꯤ ꯁꯤ ꯇꯣꯏꯁꯨꯡꯁꯤ ꯕꯦꯔ ꯀꯩꯅꯣ ꯈꯥꯖꯤꯜꯂ ꯊꯝꯃꯝꯃꯤ ꯀꯃꯥꯏꯅ ꯀꯥꯟꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯆꯪꯉ ꯁꯥꯟꯅꯩꯌꯦꯅ ꯃꯄꯥꯅ ꯈꯥꯖꯤꯜꯂꯝꯃꯤꯅꯗ ꯁꯤꯕ ꯇꯥꯔꯦ ꯆꯟꯗ꯭ꯔꯦꯗ ꯉꯝꯃꯔꯣꯏ ꯇꯦꯁ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯈꯔ ꯏꯒꯜꯂꯤ ꯏꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯌꯨ ꯍꯥꯏꯕ ꯃꯪꯂꯥꯟꯗ ꯅꯪꯅ ꯂꯥꯛꯂꯝꯃꯤ ꯑꯋꯥ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯥꯏꯅ ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯁ ꯍꯥꯏꯁꯤꯅꯤ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯤ ꯍꯥꯏꯇꯥꯔꯦ ꯀꯥꯏꯅꯕꯗꯤ ꯂꯥꯏꯕꯛꯀꯤꯅꯤ ꯊꯨꯡꯅꯕꯅ ꯑꯩꯒꯤꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯦ ꯍꯥꯏꯔꯗꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯀꯤꯔꯨꯅꯨ ꯍꯥꯏꯕ ꯃꯨꯟꯅ ꯍꯥꯏꯕ ꯃꯥꯂꯦꯝꯖꯤ ꯃꯦ ꯑꯥꯞꯀꯣ ꯖꯣꯏꯟ ꯀꯌꯥ ꯍꯨ कर लिया मालेम को ज्वाइन कर लिया मुन ने कमेंट छोड़ दिया होगा बैक कर लेना बैक सपोर्ट बैक कर लेना मालेम ता मालेम सी मैम सिंह नंबुद चॉइस तौखरे माना ꯑꯗꯩꯗꯤ ꯕꯤꯀꯦꯟ ꯍꯥꯏꯕ ꯊꯋꯥꯏ ꯀꯥꯏꯔꯕ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯚꯥꯏ ꯚꯥꯏ ꯅꯨꯃꯤꯠꯀꯁꯤꯕꯨ ꯀꯩ ꯇꯧꯒꯦ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯤꯟꯒꯦ ꯀꯔꯤ ꯆꯥꯕꯤ ꯊꯛꯄꯤ ꯀꯩꯀꯩ ꯇꯧꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯄꯨꯔꯒ ꯂꯝꯕꯤꯗ ꯆꯠꯂꯤ ꯅꯣꯏꯅ ꯑꯩ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯑꯩꯕꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯌꯨ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯊꯃꯣꯏ ꯀꯥꯏꯒꯅꯨ ꯀꯥꯏꯕ ꯍꯧꯅꯗꯦ ꯀꯩꯅꯣ ꯇꯧꯅ ꯄꯩꯁꯥꯒ ꯌꯥꯝ ꯇꯥꯟꯅꯕ ꯇꯧ ꯁꯥꯃꯨꯃꯥ ꯁꯥꯃꯨ ꯑꯗꯩꯗꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇ ꯐꯖꯅ ꯆꯥꯔꯒ ꯇꯨꯝꯃꯒꯦ ꯑꯗꯨꯅꯤ ꯐꯖꯅ ꯆꯥꯔꯒ ꯇꯨꯝꯕꯅ ꯐꯔꯦ ꯃꯥꯂꯦꯝ ꯏꯔꯤ ꯃꯥꯅꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯁꯥꯃꯨꯃꯥ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕ꯭ꯔꯥ ꯏꯃꯥ 16 ꯃꯤꯅꯤꯠ ꯈꯛꯇꯪ ꯑꯣꯏꯔꯝꯃꯤꯌꯦ
थैंक मुंजी मैंने कमेंट्स कर दिया नुपꯤꯗꯣ ꯆꯠꯈ꯭ꯔ ꯃꯥꯅꯦꯅ ꯇꯧꯁꯜꯂꯝꯃꯒ ꯑꯗꯩ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯉꯥꯏꯍꯥꯛꯄꯨ ꯁꯦꯝꯖꯕ ꯑꯩꯍꯥꯛꯇꯤ ꯒꯨꯂꯥꯞꯀꯤ ꯇꯤꯡꯈꯪ ꯑꯣꯏꯍꯧꯔꯦ ꯃꯤꯒ ꯂꯩꯇ꯭ꯔꯦ ꯃꯤ 3 ꯈꯛꯇ ꯉꯥꯏꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯥꯂꯦꯝꯅꯦ ꯁꯥꯃꯨꯃꯥꯅꯦ ꯑꯃꯅ ꯀꯅꯥ ꯕꯤꯀꯦꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯣ ꯕꯤꯀꯦꯁꯨ ꯂꯩꯔꯤꯌꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯥꯔꯇꯤ ꯇꯧꯔꯦꯍꯦ ꯅꯣꯠ ꯑꯦꯜꯀꯣꯍꯣꯜ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯊꯦꯜ ꯀꯌꯥꯅꯣꯝ ꯇꯧꯔꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯄꯥꯔꯇꯤ ꯇꯧꯕꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯉꯥ ꯊꯣꯡꯉꯒ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯉꯥ ꯃꯔꯤꯡꯈꯥ ꯑꯩꯈꯣꯏ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯗꯩꯗꯤ ꯏꯔꯣꯝꯕ ꯑꯃ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯒ ꯇꯧꯕꯗ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯕꯤꯀꯦ ꯍꯥꯎꯅꯤꯗ ꯍꯥꯏꯀꯣ ꯁꯥꯃꯨꯃꯥ ꯅꯪ ꯂꯥꯏꯚ ꯊꯥꯕꯗ ꯅꯣꯏ ꯂꯩꯀꯥꯏ ꯂꯝꯕꯤꯒꯗꯣ ꯈꯔ ꯌꯦꯡꯍꯜꯂꯣ ꯀꯩꯅꯣ ꯃꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯐꯦꯠꯇ ꯕꯤꯀꯦꯅ ꯍꯥꯏꯌꯦ ꯍꯥꯎꯋꯦ ꯑꯗꯣ ꯉꯥꯗꯣ ꯍꯥꯎꯕ ꯋꯥꯠꯂꯦ ꯑꯣ ꯉꯥꯗꯣ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤꯀꯣ ꯐꯤꯁꯥꯔꯤꯒꯤ ꯉꯥ ꯄꯤꯛꯇꯛ ꯇꯧꯕꯗꯣ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯆꯨꯝꯕ꯭ꯔꯥ ꯕꯤꯀꯦ ꯑꯆꯧꯕ ꯔꯧ ꯑꯆꯧꯕ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯗ ꯍꯥꯎꯕꯅꯦꯕ ꯃꯥꯒꯤ ꯃꯔꯤꯡꯈꯥ ꯑꯗꯩꯗꯤ ꯑꯃ ꯉꯧꯕꯗꯣ ꯁꯥꯃꯨꯃꯥꯅ ꯅꯦꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯣꯏꯗ ꯍꯥꯃꯦꯡ ꯆꯥꯗꯤꯌꯦ ꯑꯗꯨꯒ ꯆꯤꯛꯀꯟꯗꯤ ꯍꯦꯛ ꯑꯗꯨꯝ ꯊꯣꯡꯉꯤ ꯁꯥꯃꯨꯃꯥꯅ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯑꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯈꯤꯇꯪ ꯊꯣꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯒꯦꯠꯁꯦ ꯊꯣꯡ ꯄꯥꯟꯁꯤꯟꯕꯤꯔꯝꯃꯦ ꯕꯤꯀꯦꯅ ꯑꯣ ꯄꯨꯛꯂꯥꯎꯕꯤꯅꯦ ꯑꯣ ꯄꯨꯛꯂꯥꯎꯕꯤꯒꯨꯝꯕꯁꯦ ꯍꯥꯎꯇꯕꯅꯤꯗ ꯃꯌꯥꯝ ꯃꯤ ꯈꯔ ꯌꯥꯝꯃꯒ ꯆꯥꯕꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯔꯧꯒꯁꯦ ꯑꯩꯈꯣꯏ ꯈꯔ ꯆꯥꯎꯕ ꯔꯧ ꯑꯣꯏꯕꯁꯦ ꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝ ꯄꯨꯟꯕꯗ ꯄꯨꯛꯂꯥꯎꯕꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯈꯔꯁꯨ ꯑꯄꯤꯛꯄꯁꯨ ꯑꯣꯏꯒꯜꯂꯤꯗꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯨꯗꯤ ꯁꯨꯝ ꯍꯪꯒꯥꯝꯒ ꯀꯔꯤꯒ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯍꯥꯎꯕ ꯀꯩꯅꯣ ꯕꯕꯜ ꯇꯧꯔꯤꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕꯕꯜ ꯇꯧꯐꯝ ꯑꯃ ꯂꯩꯌꯦ ꯑꯣꯞꯁꯟ ꯑꯗꯨꯗꯒꯤꯅꯤ ꯁꯥꯃꯨꯃꯥꯅ ꯇꯥꯗ ꯃꯥꯂꯦꯝ ꯅꯅꯥꯎꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯂꯦꯝꯗꯣ ꯀꯗꯣꯝꯅ ꯄꯥꯏꯔꯕ ꯈꯪꯗꯦ ꯃꯥꯏꯗꯤ ꯁꯤꯅꯤ ꯗꯥꯏꯂꯣꯛ ꯈꯔ ꯏꯔꯝꯃ ꯇꯨꯃꯤꯟ ꯆꯦꯟꯈꯤꯕꯅꯤ ꯑꯩꯕꯨ ꯀꯩꯅꯣꯕ ꯃꯣꯏꯅ ꯒꯦꯠꯁꯦ ꯃꯄꯥꯟꯗꯩ ꯄꯥꯟꯁꯤꯟꯕꯤꯔꯝꯃꯦꯕ ꯇ꯭ꯔꯤꯁꯅꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯧꯕꯨꯛꯇꯁꯨ ꯃꯣꯏ ꯃꯤ ꯈꯔ ꯎꯕ꯭ꯔꯥ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯐꯝꯈ꯭ꯔꯦꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯕꯕꯜꯁꯦ ꯑꯦꯐꯦꯛꯅꯤ ꯍꯥꯏꯕ ꯕꯕꯜꯁꯦ ꯇꯣꯛꯑꯁꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯕꯥꯏ ꯕꯥꯏꯒꯤ ꯀꯩ ꯆꯥꯅꯤ ꯍꯌꯦꯡ ꯑꯣ ꯆꯤꯛꯀꯟ ꯆꯥꯒꯦ ꯑꯣ ꯆꯤꯛꯀꯟ ꯆꯥꯔꯣ ꯅꯣꯏ ꯀꯩꯅꯣꯗꯤ ꯕꯤꯀꯦꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯅꯤꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯔꯗꯤ ꯄꯣꯛꯀ ꯆꯥꯟꯅꯕꯗꯥꯏ ꯀꯩꯀꯩ ꯑꯇꯩꯁꯨ ꯑꯍꯥꯎꯕ ꯌꯥꯝ ꯂꯩꯗꯥꯏꯗꯣ
ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯑꯣ ꯊꯣꯡ ꯂꯣꯜꯂꯝꯂꯕ ꯍꯣꯏꯑꯕ ꯑꯉꯥꯡ ꯊꯣꯛꯈꯤꯕꯗꯨꯒꯅꯦ ꯃꯄꯥꯟꯗꯒꯤ ꯒꯦꯠꯁꯦ ꯀꯇꯪ ꯂꯥꯎꯅ ꯑꯩ ꯍꯩꯇ꯭ꯔꯦꯕ ꯁꯤ ꯃꯣꯏ ꯈꯨꯠ ꯊꯤꯟꯖꯤꯜꯂꯒ ꯍꯥꯡꯕꯁꯦ ꯑꯩ ꯍꯩꯇ꯭ꯔꯦꯕ ꯅꯠꯇ꯭ꯔꯗꯤ ꯏꯁ ꯀꯩꯅꯣ ꯍꯩꯇ꯭ꯔꯦꯗ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯍꯥꯏꯁꯤꯅꯤ ꯒꯨꯗ ꯅꯥꯏꯠꯀ ꯅꯠꯇꯦ ꯃꯥꯂꯦꯝ ꯅꯪꯒꯤ ꯃꯩꯆꯥꯛꯁꯦ ꯐꯣꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕꯣ ꯈꯔꯇꯪꯒ ꯐꯣꯡꯗꯣꯔꯛꯎꯗ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯑꯩ ꯀꯔꯤ ꯑꯝꯇ ꯆꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯀꯤ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏꯒꯤ ꯀꯔꯤꯒ ꯌꯥꯝ ꯈꯜꯂꯨꯗꯦꯗ ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯥꯔ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯚꯥꯞꯁꯦ ꯈꯜꯂꯤ ꯀꯩꯅꯣꯝꯃ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯩꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯌꯥꯗꯦ ꯕꯥ ꯀꯣ ꯑꯗꯨꯅ ꯌꯦꯟ ꯑꯊꯣꯡꯕ ꯑꯣꯏꯅ ꯆꯥꯒꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯏꯕꯥꯏꯁꯨ ꯌꯥꯗꯦ ꯑꯃꯦꯔꯤꯀꯥꯒꯤ ꯐꯣꯔꯦꯟꯒꯤ ꯃꯇꯧꯒ ꯇꯝꯕꯤꯅꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯅ꯭ꯌꯨ ꯏꯌꯥꯔ ꯇꯧꯕ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯣꯏ ꯏꯕꯥꯏꯁꯨ ꯑꯗꯩꯗꯤ ꯕꯥꯔꯗꯦ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯅꯤ ꯀꯥꯏꯅ ꯍꯦꯞꯄꯤ ꯕꯥꯔꯠ ꯇꯨ ꯌꯨ ꯀꯥꯏꯅ ꯇꯧꯗ꯭ꯔꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯀꯛꯅ ꯈꯣꯠꯅ ꯇꯧꯕꯗꯣ ꯅꯣꯏ ꯏꯕꯥꯏꯒꯤ ꯃꯁꯤꯒꯤ ꯃꯥꯒꯤ ꯃꯈꯣꯏ ꯊꯤꯠꯅ ꯁꯥꯎꯕꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯧ ꯇꯝꯕꯤꯔꯅꯨ ꯍꯥꯏꯅ ꯀꯩ ꯖꯨꯝ ꯇꯧꯔꯨꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯊꯣꯛꯈ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯑꯣ ꯑꯊꯣꯡꯕ ꯂꯩꯔꯒ ꯆꯥꯒꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯁꯥꯃꯨꯃ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯔꯨꯛꯅꯤ ꯍꯔꯥꯎꯅ ꯂꯩꯁꯤ ꯍꯥꯏꯕꯀꯣ ꯆꯨꯝꯃꯤ ꯑꯋꯥꯕ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯐꯩ ꯍꯣꯏ ꯇꯥꯗ ꯃꯥꯂꯦꯝ ꯍꯥꯏꯔꯒ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯁꯥꯃꯨꯃ ꯑꯩ ꯅꯣꯡꯃ ꯀꯪꯂꯥ ꯂꯧꯕ ꯂꯥꯛꯀꯦ ꯀꯪꯂꯥ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯑꯣ ꯕꯤꯀꯦꯅ ꯍꯥꯏꯔꯦ ꯑꯇꯩ ꯁꯥ ꯆꯥꯗꯦ ꯑꯗꯨ ꯉꯥ ꯆꯤꯛꯀꯟ ꯑꯗꯩꯗꯤ ꯑꯦꯟ ꯑꯦꯛꯇꯤ ꯆꯥꯏ ꯑꯗꯣ ꯉꯥꯅꯨꯒꯗꯤ ꯆꯥꯗꯦ ꯑꯣ 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 ꯑꯗꯨꯗꯒꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯇꯥꯗ ꯃꯥꯂꯦꯝꯅ ꯅꯅꯥꯎꯗ ꯄꯤꯕ ꯂꯣꯏꯅ ꯑꯩꯅ ꯌꯥꯒꯅꯤ ꯍꯥꯏꯌꯦ ꯑꯗꯩ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯇꯥꯗ ꯃꯥꯂꯦꯝ ꯂꯥꯛꯑꯣ ꯀꯪꯂꯥ ꯑꯗꯨꯗꯒꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯂꯥꯛꯑꯣ ꯀꯪꯂꯥ ꯍꯥꯏꯀꯣ ꯃꯣꯏ ꯀꯩꯅꯣꯅ ꯕꯤꯀꯦꯅ ꯍꯥꯏꯕ ꯁ꯭ꯋꯥꯟ ꯆꯥꯕ ꯗꯥꯎ ꯌꯥꯏ ꯍꯥꯏꯌꯦ ꯑꯣ ꯑꯣ ꯑꯗꯨꯒ ꯉꯥꯅꯨ ꯆꯥꯕꯁꯤꯗꯤ ꯗꯥꯎ ꯌꯥꯗꯦꯒ ꯍꯥꯏꯅꯩꯒ ꯍꯥꯏꯗꯥꯏꯅꯦ ꯅꯍꯥꯟꯋꯥꯏ ꯍꯥꯏꯅꯩ ꯑꯗꯨꯒ ꯁ꯭ꯋꯥꯟ ꯆꯥꯔꯒꯅ ꯗꯥꯎ ꯌꯥꯕ ꯍꯣꯏꯗ ꯋꯥꯈꯜ ꯋꯥꯈꯜꯗ ꯂꯩꯔꯦ ꯁꯥꯃꯨꯅ ꯍꯥꯏꯕ ꯀꯪꯂꯥ ꯑꯃꯗ ꯂꯨꯄꯥ 2,000 ꯄꯤ ꯃꯄꯤꯗ ꯏꯃꯥꯏꯄꯦꯝꯃ ꯇꯈꯦꯜꯅ ꯎꯏ ꯑꯩ ꯍꯥꯏꯁꯤꯅꯤ ꯇꯧꯔꯤꯁꯤꯅꯤꯗꯣ ꯁꯥꯃꯨ ꯃꯥꯅ ꯑꯩꯕꯨ ꯂꯥꯏꯞ ꯊꯥꯔꯛꯑꯣ ꯍꯥꯏꯅ ꯊꯥꯔꯤꯅꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯀꯔꯤꯅꯣ ꯎꯠꯂꯤꯁꯦ ꯍꯦꯛꯇ ꯎꯠꯐꯝ ꯂꯩꯇꯅꯗꯣ ꯀꯩꯅꯣꯅꯤ ꯐꯛꯅꯤ ꯐꯛ ꯁꯤꯁꯨ ꯏꯆꯥ ꯅꯨꯄꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯐꯛꯁꯦ ꯂꯩꯕꯇ ꯉꯥꯏꯅꯦꯕ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯣꯂꯣꯝꯅ ꯊꯤꯟꯗꯠꯂꯒ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯇꯨ ꯎꯕ꯭ꯔꯥ ꯍꯣꯔꯤꯁꯦ ꯁꯤꯕꯨ ꯂꯧꯕꯨꯛꯇ ꯑꯩꯅ ꯎꯠꯄꯗ ꯖꯨꯝ ꯇꯧꯔꯨꯕꯗꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯑꯗꯩ ꯕꯤꯀꯦꯅ ꯍꯥꯏꯕ ꯕꯦꯠꯃꯤꯟꯇꯟ ꯑꯃꯗ ꯑꯃꯨꯛꯇ ꯁꯥꯟꯅꯔꯨꯒꯦ ꯕꯦꯠꯃꯤꯟꯇꯟ ꯑꯃꯇ ꯁꯥꯟꯅꯔꯨꯒꯦ ꯍꯦ ꯍꯥꯏꯔꯤꯀꯣ ꯉꯥꯏꯈꯣꯗꯍꯦ ꯕꯤꯀꯦ ꯑꯩꯒꯤ ꯐꯤꯠꯅꯦꯁꯅꯤ ꯑꯣ
ꯁꯥꯟꯅꯕꯨ ꯁꯥꯟꯅꯅꯤꯡꯉꯤ ꯊꯥꯏꯅ ꯁꯥꯟꯅꯕꯗꯣ ꯇꯈꯦꯜꯅ ꯑꯩ ꯀꯔꯤꯝ ꯇꯥꯗꯦꯀꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯨꯔꯤ ꯂꯣꯏꯔꯦꯍꯦ ꯋꯥꯔꯤ ꯁꯨꯅ ꯂꯥꯏꯚ ꯑꯣꯟ ꯇꯧꯔꯤꯔꯣ ꯈꯔ ꯅꯝꯃꯝꯃꯨ ꯌꯦꯡꯒꯦ ꯂꯥꯏꯛꯀꯗꯣ ꯃꯤꯁꯤꯡꯁꯦ ꯂꯥꯏꯛꯀ ꯅꯝꯕꯤꯗꯦ ꯕꯤꯀꯦ ꯁꯥꯟꯅꯔꯣ ꯁꯥꯃꯨ ꯃꯥꯗꯤ ꯁꯥꯟꯅꯗ꯭ꯔꯣ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯐꯦꯚꯣꯔꯥꯏꯠ ꯁ꯭ꯄꯣꯔꯠ ꯀ꯭ꯔꯤꯀꯦꯠ ꯑꯣ ꯁ꯭ꯇꯥꯔ ꯔꯣꯅꯥꯜꯗꯣ ꯑꯁ ꯐꯦꯚꯣꯔꯥꯏꯠ ꯁ꯭ꯄꯣꯔꯠ ꯁ꯭ꯇꯥꯔ ꯔꯣꯅꯥꯜꯗꯣ ꯍꯥꯏꯔꯦ ꯃꯤꯗꯤ ꯄꯨꯡ 2-3ꯒ ꯊꯥꯏꯅꯦ ꯑꯩꯗꯤ ꯄꯨꯡꯈꯥꯏꯕꯨ ꯁꯨꯕ ꯌꯥꯗ꯭ꯔꯤ ꯁꯥꯃꯨꯃ ꯎꯔꯕꯣ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯩꯒꯤ ꯑꯉꯥꯡ ꯄꯥꯔꯠꯅꯔꯗꯣ ꯃꯣꯏ ꯅꯦꯅꯦꯒꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯣ 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 ꯍꯣꯏ ꯍꯣꯏ ꯕꯤꯀꯦ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯐꯣꯟ ꯁꯨꯅꯕ ꯂꯣꯏꯔꯕꯅꯦ ꯇꯈꯦꯜ ꯄꯨꯡꯈꯥꯏ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯃꯤꯅ ꯄꯨꯡ 2 ꯇꯔꯦꯠ ꯀꯃꯥꯏꯅ ꯊꯥꯏꯅꯣ ꯑꯩꯗꯤ ꯄꯨꯡꯈꯥꯏ ꯐꯥꯎꯕ ꯌꯥꯗ꯭ꯔꯤ ꯃꯤꯒꯁꯦ ꯂꯣꯏ ꯇꯠꯈꯤꯗꯣꯔꯦ ꯍꯥ ꯁꯃꯨꯃ ꯁꯃꯨꯃꯥꯒ ꯑꯩꯒ ꯑꯃꯠꯇ ꯑꯣꯏꯔꯦꯅꯦ ꯃꯤ ꯄꯤꯗꯕ ꯃꯤ ꯌꯥꯎꯕꯤꯗꯕꯀꯣ ꯃꯁꯤꯗꯤ ꯕꯨꯙꯤ ꯑꯃ ꯇꯧꯒꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯀꯔꯤ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯁꯦ ꯂꯥꯛꯑꯣ ꯑꯩ ꯕꯣꯔꯤꯡ ꯆꯨꯔꯦ ꯁꯃꯨꯃ ꯆꯠꯂꯨꯍꯦ ꯈꯔ ꯁꯥꯟꯅꯧꯆꯣꯍꯦ ꯅꯪ ꯃꯣꯏ ꯈꯨꯟꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯏꯍꯦ ꯕꯦꯠꯃꯤꯟꯇꯟꯒ ꯁꯥꯟꯅꯕꯁꯦ ꯃꯤꯅꯒ ꯉꯝꯍꯟꯖꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯩꯗꯤ ꯐꯨꯠꯕꯣꯜꯒ ꯁꯥꯟꯅꯔꯛꯏꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯐꯨꯠꯕꯣꯜꯒ ꯁꯥꯟꯅꯩꯅꯤ ꯚꯣꯂꯤꯕꯣꯜ ꯐꯨꯠꯕꯣꯜ ꯑꯗꯨꯗꯒꯤ ꯀꯣꯂꯦꯖꯇ ꯐꯥꯎꯗ ꯖꯦꯕꯂꯤꯟ ꯊ꯭ꯔꯣ ꯑꯗꯩ ꯍꯥꯏ ꯖꯝꯞ ꯂꯣꯡ ꯖꯝꯞ ꯄ꯭ꯔꯥꯏꯖꯀꯁꯦ ꯄ꯭ꯔꯥꯏꯖ 15 ꯃꯦꯗꯜꯒꯁꯦ ꯃꯦꯗꯜ 15ꯒ ꯄꯨꯔ ꯂꯥꯛꯏ ꯁꯛꯇꯣ ꯈꯤꯇꯪ ꯌꯦꯡꯖꯒꯦ ꯑꯣ ꯇꯈꯦꯜ ꯄꯥꯈꯪꯅ ꯍꯥꯏꯖꯔꯤꯕ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯇꯦꯁ ꯂꯩꯁꯥꯕꯤꯗ ꯇꯈꯦꯜ ꯄꯥꯈꯪꯅ ꯁꯛ ꯈꯤꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯚꯣꯏꯁꯁꯨ ꯃ꯭ꯌꯨꯠꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯗꯨ ꯌꯥꯗꯦ ꯑꯩ ꯁꯣꯝꯗ ꯚꯣꯏꯁꯇꯅꯦ ꯑꯩ ꯍꯣꯠꯅꯔꯤꯁꯦ ꯑꯩꯅ ꯁꯣꯝꯗ ꯚꯣꯏꯁ ꯁꯥꯟꯅꯔ ꯅꯪꯅ ꯚꯣꯏꯁ ꯃ꯭ꯌꯨꯠꯅꯤ ꯍꯥꯏꯔ ꯌꯥꯄꯣꯟꯇꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯁꯤꯅꯤ ꯕꯤꯀꯦ ꯑꯁꯦꯡꯕꯩꯁꯨꯅꯦ ꯆꯦꯆꯦ ꯁꯛ ꯌꯦꯡꯖꯒꯦ ꯉꯥꯏꯈꯣꯅꯦ ꯉꯁꯤ ꯅꯠꯇꯦ ꯉꯁꯤꯁꯦ ꯊꯤꯃꯟꯈꯔꯦ ꯁꯛꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯩꯕꯅꯤ ꯕꯤꯀꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕ꯭ꯔꯣ ꯑꯩ ꯅꯍꯥꯟꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯕꯅꯤ ꯀꯩꯅꯣꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯗꯕ ꯀꯅꯥ ꯂꯩ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯂꯩꯕꯅꯤ ꯁꯃꯨꯃꯥ ꯅꯨꯡꯁꯤꯕꯤꯅ ꯑꯩ ꯂꯩ ꯑꯗꯨꯅꯤ ꯁꯃꯨꯃꯥꯒ ꯑꯩꯒꯇꯅꯤ ꯀꯔꯤ ꯗꯣ ꯕꯦꯛꯁꯨ ꯍꯥꯏꯔꯛꯂꯦ ꯕꯦꯛꯁꯨ ꯍꯥꯏꯔꯛꯂꯦ ꯀꯩ ꯍꯥꯏꯅꯣꯁꯦ ꯕꯤꯀꯦꯁꯨ ꯍꯥꯏꯔꯛꯂꯦ ꯍꯥꯏꯁꯤꯅꯤ ꯕꯤꯀꯦꯕꯨꯗꯤ ꯍꯥꯏꯖꯔꯤꯃꯤꯗ ꯁꯨꯝ ꯅꯪꯅ ꯍꯥꯏꯕꯒꯤ ꯑꯗꯩꯗꯤ ꯁꯃꯨꯃꯥꯅ ꯍꯥꯏꯕ ꯕꯤꯀꯦ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯕ ꯍꯩꯁꯨ ꯍꯩꯇꯅ ꯑꯩ ꯀꯩꯗꯧꯕ ꯍꯩꯇ꯭ꯔꯤꯕ ꯑꯁ ꯑꯩ ꯑꯗꯨꯝ ꯁꯥꯟꯅꯔꯛꯏ ꯍꯥꯏ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯃꯤꯒ ꯂꯩꯔꯗꯤ ꯁꯥꯟꯅꯅꯤꯗꯤ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯁꯣꯏꯕꯒ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯗ ꯇꯧ ꯃꯥꯅꯦꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯕꯤꯀꯦꯅ ꯍꯥꯏꯔꯤꯌꯦ
ꯇꯧꯁꯦ ꯑꯩ ꯄ꯭ꯔꯣꯅꯦ ꯕꯦꯠꯃꯤꯟꯇꯟꯗ ꯑꯣ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯃꯤꯗꯤ ꯌꯥꯝ ꯐꯩ ꯍꯛꯆꯥꯡ ꯁꯦꯡꯉꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒꯇ ꯌꯥꯗꯦ ꯍꯛꯆꯥꯡ ꯐꯤꯠꯅꯦꯁ ꯂꯩꯇ꯭ꯔꯗꯤ ꯅꯨꯄꯤꯅꯒ ꯄꯥꯝꯕꯤꯗꯕꯅꯤꯀꯣ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯕ ꯕꯦꯠꯃꯤꯟꯇꯣꯟ ꯏꯃꯥꯏꯄꯦꯝꯃ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯁꯥꯟꯅꯕꯗ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯈꯣꯈꯣ ꯍꯥꯏꯅ ꯁꯥꯟꯅꯍꯟꯕꯗꯣ ꯑꯩꯁꯦ ꯈꯣꯈꯣ ꯁꯥꯟꯅꯕꯒꯤ ꯆꯠꯁꯨ ꯆꯠꯂꯦ ꯁꯤꯂꯦꯛꯁꯟ ꯑꯣꯏꯗꯅ ꯂꯝ ꯑꯃꯗꯒꯤ ꯂꯝ ꯑꯃꯁꯨ ꯆꯠꯂꯦ ꯍꯥꯏ ꯈꯣꯈꯣꯁꯤꯗꯤ ꯉꯁꯥꯏ ꯒ꯭ꯔꯨꯞꯅꯤꯅꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯈꯣꯈꯣꯒꯤ ꯒꯦꯝꯁꯦ ꯍꯥꯏꯗꯤ ꯕꯨꯙꯤꯒ ꯚ꯭ꯔꯝ ꯆꯨꯏ ꯃꯥꯡ ꯑꯣꯟꯁꯤꯟꯕ ꯃꯤꯗ ꯈꯣ ꯍꯥꯏꯗꯣꯏ ꯅꯠꯇꯦ ꯇꯨꯡꯗꯩꯅꯤ ꯁꯣꯟꯗꯩ ꯂꯤꯊꯣꯛꯑꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯄꯥꯝꯖꯗꯕꯗꯣ ꯁꯥꯟꯅꯔꯒꯁꯨ ꯁꯤꯂꯦꯛꯁꯟ ꯑꯣꯏꯗꯅ ꯂꯝ ꯂꯝ ꯆꯠꯂꯤꯕ ꯑꯩꯅ ꯁꯥꯟꯅꯕ ꯍꯩꯔꯤꯁꯦ ꯕꯦꯠꯃꯤꯟꯇꯟ ꯆꯤꯁ ꯑꯦꯟ ꯀꯦꯔꯣꯝ ꯍꯩꯌꯦ ꯑꯩ ꯃꯦꯗꯜ ꯂꯧꯔꯦ ꯁ꯭ꯀꯨꯜꯗ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯆꯤꯁ ꯑꯦꯟ ꯀꯦꯔꯣꯝ ꯀꯦꯔꯣꯝꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯗꯤ ꯀꯦꯔꯣꯝ ꯁꯥꯟꯅꯕꯒꯁꯦ ꯍꯧꯅꯔꯗꯤ ꯍꯦꯛꯇ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒ ꯀꯥꯎꯅꯤꯍꯦ ꯕꯤꯀꯦꯅ ꯒꯣꯜড ꯃꯦꯗꯜ ꯂꯧꯋꯦ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨ ꯑꯁ ꯑꯩꯒꯤ ꯃꯦꯗꯜ ꯊꯥꯏꯅꯒꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯒꯤꯅꯤ ꯀꯥꯏ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯇꯈꯦꯜ ꯒꯦꯁꯦꯒꯤꯅꯤ ꯇꯈꯦꯜ ꯆꯠꯈ꯭ꯔꯕꯣ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯕꯤꯀꯦ ꯆꯦꯁꯗꯤ ꯑꯦꯛꯁꯄꯥꯔꯠꯅꯤ ꯑꯣꯖꯥ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤ ꯕꯥ ꯀꯦꯔꯣꯝꯗꯤ ꯊꯣꯏꯅ ꯍꯩꯇꯦ ꯕꯥ ꯑꯗꯨꯗꯤ ꯈꯤꯂꯥꯔꯤ ꯅꯝꯕꯔ ꯋꯥꯟꯅꯤꯍꯦ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯥꯁꯨ ꯍꯦꯂꯥ ꯅꯠꯂꯝꯗ꯭ꯔꯦ ꯇꯧ ꯂꯤꯂꯥꯁꯦ ꯕꯤꯀꯦꯅ ꯍꯦꯍꯦ ꯀ꯭ꯂꯥꯁꯇꯣ ꯏꯔꯥꯡ ꯃꯅꯨꯡꯗꯩ ꯑꯣ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯊꯨꯅ ꯍꯩꯌꯦ ꯑꯩ ꯑꯣ ꯁꯥꯃꯨ ꯃꯥꯟꯅꯕ ꯕꯤꯀꯦ ꯑꯩꯒ ꯇꯧꯔꯁꯤꯔꯥ ꯆꯦꯁ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯁꯥꯃꯨ ꯃꯥ ꯅꯪ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯅꯣꯏꯒꯤ ꯒꯦꯝ ꯇꯧꯕꯤꯗꯣ ꯌꯥꯝ ꯀꯨꯏꯅ ꯃꯤꯠ ꯅꯥꯒ ꯁꯣꯛꯑꯔꯅꯦꯕ ꯅꯣꯏ ꯒꯦꯝꯒꯔ ꯑꯃ ꯀꯣꯛꯀ ꯉꯥꯎꯗ꯭ꯔꯕ ꯅꯣꯏ ꯃꯣꯕꯥꯏꯜꯗ ꯁꯥꯟꯅꯕꯤ ꯈꯪꯗꯦ ꯄꯥꯈꯠꯂꯦ ꯕꯤꯀꯦꯅ ꯄꯥꯈꯠꯂꯦ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯐꯖꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯏꯕꯒꯤ ꯃꯇꯤꯛꯁꯨ ꯍꯦꯛꯇ ꯏꯔꯥꯡ ꯀꯩꯁꯦ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯍꯥꯠꯇꯣꯛ ꯍꯥꯠꯆꯤꯟꯁꯦ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 7ꯗꯗꯤ ꯁꯥꯟꯅꯕ ꯗꯒꯤ ꯑꯗꯩ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩ 6 ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ 6ꯅꯤ ꯀ꯭ꯂꯥꯁ ꯀꯩꯅꯣ 6ꯇꯩ ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ 6ꯅꯤ ꯀ꯭ꯂꯥꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯕꯤꯀꯦꯁꯦ ꯑꯉꯥꯡꯂ ꯑꯆꯧꯕꯔꯣ ꯑꯉꯥꯡꯂ ꯑꯍꯟꯂ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ ꯃꯤꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯃꯤꯅꯣ ꯀꯔꯤꯝ ꯐꯥꯎꯕ ꯍꯪꯗ꯭ꯔꯤꯃꯤ ꯀ꯭ꯂꯥꯁ 6ꯇꯩ ꯍꯧꯔꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ 6ꯅꯤ ꯀ꯭ꯂꯥꯁ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯥꯃꯨ ꯃꯥꯅ ꯑꯩꯒꯤ ꯐꯣꯟꯗ ꯒꯦꯝ 50ꯃꯨꯛ ꯌꯥꯎꯔꯤ ꯏꯃꯥ ꯃꯤꯠ ꯀꯩꯁꯨꯝ ꯇꯧꯗꯦ ꯇꯧꯔꯛꯀꯗꯣꯏꯅꯤ ꯇꯧꯗꯦꯒ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯕꯩ ꯇꯧꯔꯤꯅꯤ ꯍꯣꯏ ꯑꯩ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 6ꯇꯔꯣ ꯍꯥ ꯕꯤꯀꯦ ꯑꯩꯗꯤ ꯈꯔ ꯈꯔ ꯆꯥꯎꯕ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯥꯃꯨꯛ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯕꯣ ꯆꯍꯤ ꯀꯨꯟꯃꯨꯛ ꯀꯔꯤꯃꯨꯛ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯕꯣ ꯑꯁ ꯕꯤꯀꯦ ꯑꯉꯥꯡꯂꯣ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯑꯩ ꯀꯣꯂꯦꯖ ꯀꯥꯔꯤ ꯕꯤꯀꯦ
ꯁꯥꯃꯨ ꯃꯥꯅ ꯀꯣꯂꯦꯖꯀꯤ ꯑꯗꯩꯗꯤ ꯕꯤꯀꯦ ꯍꯣꯏ ꯑꯩ ꯀ꯭ꯂꯥꯁ 6ꯅꯤ ꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯗꯤ ꯈꯤꯇꯅꯤ ꯍꯜꯂꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀ꯭ꯂꯥꯁ 4 ꯇꯝꯃꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯅꯦꯒꯤ ꯏꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯦꯅꯦ ꯍꯥꯏꯗꯣꯏꯔꯥ ꯃꯥꯕꯣꯛ ꯍꯥꯏꯗꯣꯏꯔꯥ ꯏꯟꯗꯣꯆꯥ ꯍꯥꯏꯗꯣꯏꯔꯥ ꯏꯟꯗꯣꯟ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯈꯜꯂꯨꯏꯅꯣ ꯑꯩꯗꯤ ꯁꯨꯝ ꯁꯥꯃꯨ ꯃꯥ ꯍꯣꯏ ꯆꯍꯤ 10 ꯁꯨꯃꯥꯏꯅꯒ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯉꯥꯡꯁꯤꯡ ꯂꯩꯍꯧꯔꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯩꯍꯧꯔꯣꯒ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯩ ꯁꯥꯃꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯣꯏꯕ ꯀꯧꯔꯛꯑꯣ ꯕꯤꯀꯦ ꯑꯩꯉꯣꯟꯗ ꯗꯥ ꯊꯣꯏꯕ ꯀꯧꯔꯛꯑꯣ ꯕꯤꯀꯦ ꯍꯥꯏ ꯇꯈꯦꯜꯅ ꯅꯣꯛꯏꯌꯦ ꯑꯉꯥꯡ ꯁꯥ ꯂꯩꯍꯧꯔꯣꯒ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯩꯅ ꯂꯥꯏꯞ ꯊꯥꯔꯒ ꯑꯩꯒꯤ ꯏꯁꯨ ꯑꯅꯤ ꯏꯆꯥ ꯑꯅꯤꯅ ꯁꯪꯕꯤꯔꯤꯃꯦ ꯃꯁꯦ ꯑꯩ ꯁꯨꯛ ꯌꯥꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯅ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯩ ꯀꯞꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯇꯈꯦꯜꯅ ꯐꯝꯗꯣꯏꯃꯤꯅ ꯍꯥꯏꯁꯤꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯔ ꯐꯝꯃꯣ ꯐꯖꯅ ꯅꯝꯃꯒ ꯆꯥꯅꯕ ꯁꯥꯃꯨ ꯃꯥꯅ ꯑꯩꯗꯤ ꯕꯤꯀꯦꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯜꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔ ꯃꯥꯅꯦꯅ ꯈꯜꯂꯨꯕ ꯕꯤꯀꯦꯁꯤꯗꯤ ꯄꯤꯇ꯭ꯔꯨ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅꯅꯤꯅ ꯃꯥꯅ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯄꯥꯈꯪꯒꯗꯤ ꯑꯃꯨꯛ ꯃꯥꯟꯗꯦꯀꯣ ꯃꯔꯛ ꯁꯔꯛꯀꯤ ꯁꯨꯝ ꯍꯥꯏꯁꯤꯅꯤꯅꯦ ꯁꯥꯃꯨ ꯃꯥ ꯍꯣꯏ ꯇꯧꯅ 10-15ꯒꯤ ꯃꯅꯨꯡꯗ ꯑꯣꯏꯗꯧ ꯃꯥꯟꯕ ꯑꯩꯅ ꯇꯈꯦꯜꯅ ꯃꯤꯒꯤꯗꯤ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯀꯣꯏꯄꯥꯏ ꯄꯥꯏꯍꯧꯔꯕ꯭ꯔꯥ ꯑꯗꯨꯅꯅꯤꯅ ꯁ꯭ꯋꯥꯏꯗꯩꯒ ꯂꯣꯏ ꯄꯥꯏꯈꯤꯗꯣ ꯃꯥꯂꯦꯝꯉꯩꯀ ꯂꯩꯔꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯊꯤꯅ ꯄꯥꯏꯕꯅꯤ ꯃꯥꯗꯤ ꯕꯤꯀꯦꯅ ꯕꯕꯥꯒꯤ ꯑꯦꯀꯥꯎꯟꯅꯦ ꯑꯣ ꯕꯕꯥ ꯀꯅꯥꯅꯣ ꯕꯕꯥꯁꯦ ꯕꯕꯥꯒꯤꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯅꯣꯏ ꯕꯕꯥꯗꯣ ꯑꯩꯒꯤ ꯕꯟꯙꯨ ꯑꯣꯏꯕ ꯌꯥꯕ꯭ꯔ ꯌꯦꯡꯒꯦ ꯁꯥꯃꯨ ꯃꯥꯅ ꯕꯤꯀꯦ ꯀꯩ ꯃꯤꯡ ꯀꯧꯋꯦ ꯍꯥꯏꯕꯀꯣ ꯕꯤꯀꯦꯁꯦ ꯍꯦꯛ ꯍꯦꯛ ꯆꯪꯖꯔꯛꯏꯌꯦ ꯁꯨꯃꯥꯏꯅ ꯕꯤꯀꯦꯒꯤ ꯀꯩꯅꯣ ꯕꯤꯀꯥꯁ ꯀꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅꯦ ꯆꯍꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯅꯦ ꯏꯃꯥ ꯆꯍꯤꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯗꯩ ꯇꯈꯦꯜꯅ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯑꯣꯏꯔꯝꯃꯅꯦꯕ ꯕꯕꯥꯗꯣ ꯁꯥꯃꯨ ꯃꯥꯅ ꯅꯦꯅꯦ ꯕꯣꯟꯙꯨ ꯑꯣꯏꯍꯧꯔꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯤꯅꯦ ꯅꯣꯏ ꯕꯕꯥꯗꯨꯁꯨ ꯅꯣꯡꯃ ꯆꯣꯡꯊꯣꯔꯛꯎꯁꯦ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯒꯤ ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯕꯕꯥ 58 ꯑꯣ ꯁꯨꯔꯝꯃꯅꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯜꯂꯦ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯇꯥꯗ ꯑꯣꯏꯔꯦꯗꯅ ꯕꯕꯥꯒꯤ ꯑꯦꯀꯥꯎꯟ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤꯒꯦ ꯁꯥꯃꯨꯃ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯕꯕꯥꯗꯤ ꯆꯍꯤꯗꯤ 50 ꯁꯨꯔꯦ ꯑꯁ ꯁꯥꯃꯨ ꯃꯥꯒꯤ ꯕꯕꯥꯁꯤꯗꯤ ꯐꯣꯅꯥꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯣꯏ ꯌꯥꯅꯤꯕ ꯕꯤꯀꯦꯅ ꯍꯥꯏꯕ ꯄꯦꯟꯁꯤꯜ ꯐꯪꯗꯣꯔꯦꯍꯦ ꯑꯗꯨꯗꯤ ꯄꯦꯟꯁꯤꯜ ꯐꯪꯉꯦ ꯍꯥꯏꯗꯥꯏ ꯑꯣꯅꯤꯃꯥꯏꯁꯦ ꯉꯥꯉꯣꯝ ꯑꯣꯅꯤꯃꯥꯏ ꯑꯣ ꯄꯥꯏꯖꯔꯁꯅꯨ ꯁꯥꯃꯨ ꯃꯥꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯊꯥꯔꯤ ꯑꯣ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯒ ꯇꯧꯕ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯕꯁꯤꯡꯗꯨꯕꯨ ꯑꯩꯁꯨ ꯇꯣꯛꯑꯅꯤ ꯁꯥꯃꯨꯃ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯑꯁꯤꯀꯣ ꯃꯤꯒꯤ ꯀꯩꯀꯩ ꯌꯥꯎꯕꯁꯦ ꯑꯁꯦꯡꯃꯛꯀꯤꯅꯤ ꯂꯥꯏꯕꯛ ꯐꯔꯒ ꯅꯨꯡꯁꯤꯕꯤꯅ ꯕꯤꯀꯦ ꯑꯣꯏ ꯀꯩ ꯑꯣꯏ ꯂꯥꯛꯄꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯃꯄꯥꯟꯒꯤ ꯃꯤ ꯑꯣꯏꯅ ꯑꯗꯨꯗꯩꯗꯤ ꯀꯦꯛ ꯃꯣꯠꯁꯨ ꯊꯥꯔꯤ ꯑꯣ ꯊꯥꯔꯤꯕꯣꯔꯦ ꯀꯦꯛ ꯃꯣꯠꯀꯗꯣ ꯄꯨꯟꯁꯤꯒꯤ ꯎꯖꯗ꯭ꯔꯤ ꯀꯃꯦꯟ ꯑꯃꯁꯨ ꯎꯖꯗ꯭ꯔꯤ ꯀꯩꯁꯨ ꯎꯖꯗ꯭ꯔꯤ
ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯏ ꯃꯥꯒꯤꯅꯤ ꯇꯈꯦꯜꯗꯅ ꯁꯨꯁꯃꯤꯇꯥꯒꯤ ꯑꯣ ꯁꯨꯁꯃꯤꯇꯥꯒꯤꯗꯨꯁꯨ ꯊꯥꯔꯤꯕꯣ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯉꯔꯥꯡꯗꯤ ꯁꯨꯁꯃꯤꯇꯥꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯕ ꯎꯏ ꯑꯗꯣ ꯌꯥꯎꯔꯝꯒꯗꯧꯅꯤ ꯃꯤ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯅ ꯃꯉꯣꯟꯗ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯀꯅꯥꯏ ꯀꯔꯤ ꯉꯔꯥꯡꯗꯤ ꯄꯨꯟꯁꯤꯔꯣꯜꯁꯨ ꯂꯥꯛꯏꯑꯕ ꯉꯔꯥꯡꯗꯥꯡ ꯇꯈꯦꯜ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯃꯌꯥꯝ ꯂꯥꯛꯏ ꯕꯤꯀꯦꯟ ꯍꯥꯏꯕ ꯕꯕꯥ ꯕꯖꯥꯔ ꯆꯠꯈꯤ ꯑꯩꯅ ꯐꯣꯟ ꯄꯥꯏꯍꯧꯕ ꯑꯦꯁ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒ ꯑꯝꯇꯅꯤꯅꯦ ꯃꯄꯥꯏ ꯐꯣꯟꯁꯦ ꯃꯨꯟꯗꯤ ꯉꯥꯏ ꯂꯩꯕ ꯑꯗꯩꯗꯤ ꯇꯣꯛꯑꯁꯤꯅꯦꯅꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤꯁꯨ ꯑꯩꯗꯤ ꯏꯀꯥꯏꯁꯜꯂꯛꯑꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯠꯂ ꯆꯠꯂ ꯇꯧꯕꯁꯦ ꯁꯨꯝ ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯅꯣꯛꯏ ꯂꯣꯏꯔꯦ ꯇꯈꯦꯜꯅ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯁꯥꯃꯨ ꯃꯥꯅ ꯑꯦꯜꯕꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏ ꯆꯥꯏꯔꯁꯅꯨ ꯑꯗꯨꯗꯒꯤ ꯇꯈꯦꯜꯒꯤ ꯃꯤꯁꯦꯜꯅ ꯑꯣ ꯄꯨꯟꯁꯤꯔꯦꯜꯗꯨ ꯎꯗꯕ ꯀꯨꯏꯔꯦ ꯃꯥ ꯍꯦꯛ ꯍꯦꯛ ꯑꯩꯒꯤꯁꯦ ꯎꯗꯤ ꯎꯏꯌꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯗꯥꯡꯗꯒ ꯊꯦꯡꯅꯕꯁꯨ ꯌꯥꯎꯋꯦ ꯑꯩ ꯑꯗꯨꯒ ꯏꯒꯥꯏꯅ ꯇꯧꯕꯗ ꯍꯦꯛꯇ ꯅꯦꯠ ꯂꯣꯏꯊꯣꯛꯈꯤꯕ ꯅꯦꯠ ꯎꯔꯨ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯌꯥꯎꯔꯛꯏ ꯑꯃꯇ ꯉꯥꯏꯔꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯄꯤꯀꯦꯅ ꯆꯦꯆꯦ ꯄꯥꯔꯤ ꯏꯃꯣꯝꯗꯣ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯈꯪꯉꯦ ꯄꯥꯔꯤ ꯏꯃꯣꯝꯁꯨ ꯈꯪꯉꯦ ꯄꯥꯔꯤꯃꯣꯝꯁꯨ ꯉꯔꯥꯡ ꯌꯥꯎꯔꯝꯕꯅꯤꯅꯦ ꯉꯔꯥꯡꯗꯥꯡ ꯄꯥꯔꯤꯃꯣꯝꯗꯤ ꯌꯥꯝ ꯆꯤꯟꯕꯅꯤ ꯃꯣꯏ ꯃꯤꯇꯤꯡ ꯅꯨꯡꯇꯤꯡ ꯑꯃ ꯑꯃ ꯇꯧꯕꯩ ꯆꯠꯄꯅꯤꯅ ꯑꯗꯩꯗꯤ ꯇꯈꯦꯜꯅ ꯑꯩ ꯂꯩꯀꯣ ꯅꯪꯇꯅꯤ ꯂꯩꯔꯤꯁꯦ ꯈꯪꯗꯦꯕ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯊꯥꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯍꯥꯏꯅꯔ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯊꯥꯔꯤꯕ ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯄꯨꯟꯁꯤꯔꯣꯜꯁꯦ ꯂꯥꯛꯏ ꯍꯥꯏꯕ ꯉꯔꯥꯡ ꯎꯍꯧꯗꯦ ꯑꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ ꯇꯔꯥꯗꯩꯅ 12 ꯐꯥꯎꯔ ꯀꯩꯅꯣ ꯑꯩꯅ ꯊꯥꯕꯗꯣ ꯑꯗꯨꯗꯒꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯑꯃ ꯌꯨꯇꯨꯕꯔꯗꯣ ꯀꯨꯀꯤꯗ ꯍꯣꯏꯃꯤ ꯈꯪꯉꯦ ꯀꯨꯀꯤꯗꯒ ꯆꯩꯕꯗꯣ ꯁꯣꯅꯤꯌꯥ ꯀꯧꯕꯅꯤ ꯈꯪꯉꯦꯕ ꯀꯨꯀꯤꯗꯒ ꯆꯩꯕꯗꯣ ꯍꯥꯏꯁꯤꯅꯤ ꯈꯪꯉꯦꯕ ꯑꯗꯨꯅꯤ ꯃꯥ ꯑꯃ ꯃꯤꯇꯤꯡ ꯆꯠꯄꯅꯦꯕ ꯄꯥꯔꯇꯤꯒꯤ ꯀꯔꯤꯒꯤ ꯑꯗꯨꯅ ꯂꯥꯏꯞ ꯅꯨꯡ ꯀꯌꯥ ꯌꯥꯎꯗꯕꯅꯦꯕ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯕꯤꯀꯦ ꯄꯥꯔꯤꯃꯣꯝꯗꯨ ꯑꯩꯒꯤ ꯅꯦꯅꯦꯅꯤ ꯄꯥꯔꯤꯃꯣꯝ ꯁꯥꯃꯨ ꯃꯥꯒ ꯌꯥꯝ ꯈꯪꯅꯕꯅꯤ ꯃꯦꯝꯃ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯃꯦꯝꯃ ꯍꯥꯏ 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 ꯁꯨꯃꯥꯏꯅ ꯁꯥꯒꯩ ꯍꯥꯞꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯥꯒꯩ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯁꯥꯒꯩ ꯍꯥꯞꯄꯒ ꯆꯦꯟꯅꯦꯜꯒꯤ ꯃꯤꯡꯁꯦ ꯊꯝꯁꯤꯔꯥ ꯇꯧꯔꯝꯕꯅꯦꯕ ꯑꯗꯩ ꯕꯤꯀꯦ ꯁꯥꯃꯨꯔꯥ ꯃꯦꯝꯃ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯗꯒꯤ ꯕꯤꯀꯦꯅ ꯑꯣ ꯍꯥꯏꯌꯦꯀꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯃꯦꯝꯃ ꯑꯗꯩ ꯕꯤꯀꯦ ꯇꯈꯦꯜ ꯆꯦꯟꯈ꯭ꯔꯦ ꯗꯣ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯐꯝꯕꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩ ꯀꯔꯤ ꯐꯪꯗ꯭ꯔꯤꯕꯣ ꯅꯪꯁꯦ ꯉꯁꯤꯒꯤ ꯁꯤꯅꯤꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯁꯤꯅꯤꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯕꯤꯀꯦꯅ ꯗꯥ ꯊꯣꯏ ꯅꯪ ꯀꯩꯅꯣ ꯁꯤꯕꯣ ꯑꯣ ꯁꯥꯔ ꯅꯦꯝ ꯀꯩꯅꯣ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯃꯥꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯅꯦꯕ ꯇꯈꯦꯜꯅ ꯐꯪꯗ꯭ꯔꯤ ꯍꯥꯏꯁꯤꯅꯤ ꯀꯥꯏ ꯐꯪꯗꯣꯏꯅꯣ ꯑꯌꯨꯛ ꯑꯉꯟꯕꯤꯗ ꯊꯥꯔꯅꯨ ꯇꯣꯛꯑꯣ ꯅꯪꯅ ꯁꯦꯗꯨꯜ ꯁꯦꯝꯃꯦ ꯁꯦꯗꯨꯜꯒꯤ ꯃꯤꯁꯤꯡꯗ ꯂꯥꯛꯄꯤꯕ꯭ꯔꯅꯦ ꯄꯥꯏꯔꯦ ꯇꯦꯂꯪꯒꯥ ꯋꯥꯡꯉꯦꯁꯨ ꯆꯤꯡꯅꯅꯨ ꯅꯦꯝꯃꯦꯁꯨ ꯆꯤꯡꯅꯅꯨ ꯊꯧꯔꯤ ꯄꯥꯏꯕꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯣ ꯇꯥꯔꯦ ꯑꯩꯁꯨ ꯒꯦꯠꯁꯤꯁꯨ ꯃꯄꯥꯟꯗꯩ ꯊꯤꯡꯖꯤꯟꯕꯤꯔꯝꯃꯦ ꯑꯣꯟꯊꯣꯛꯄꯗ ꯁꯥꯝꯃꯅꯤ ꯑꯗꯩ ꯕꯤꯀꯦꯅ ꯆꯦ ꯄꯥꯔꯤ ꯏꯃꯣꯝꯗꯣ ꯊꯕꯛꯀꯗꯤ ꯌꯥꯝ ꯆꯤꯟꯕꯅꯦ ꯈꯪꯉꯦ ꯑꯩ ꯃꯥꯒꯤ ꯂꯥꯏꯐ ꯑꯗꯨꯝ ꯌꯥꯎꯏ ꯑꯣ ꯃꯥꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯥꯗꯕꯅꯤꯗ ꯍꯦꯛ ꯍꯦꯛ ꯊꯥꯕꯅꯤ
ꯕꯤꯀꯦꯁꯤꯕꯨ ꯀ꯭ꯂꯥꯁ 6 ꯇꯝꯃꯦ ꯍꯥꯏꯁꯤꯕꯨ ꯇꯈꯦꯜ ꯍꯥꯏꯕ ꯂꯥꯛꯄꯤꯔꯦ ꯐꯔꯦ ꯂꯥꯛꯄꯤꯗ꯭ꯔꯦ ꯐꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯤ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯈꯦꯜꯅ ꯌꯦꯠꯇꯕꯁꯤꯐꯥꯎ ꯃꯤꯒꯤ ꯇꯤꯟꯐꯝ ꯑꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯌꯦꯠꯂꯨꯔꯗꯤ ꯂꯣꯏꯔꯅꯤ ꯍꯥꯏꯁꯤꯅꯤ ꯕꯤꯀꯦꯅ ꯁꯥꯃꯨꯃ ꯂꯥꯛꯈꯤꯗ꯭ꯔꯦꯍꯦ ꯁꯥꯃꯨꯃ ꯄꯥꯏꯈ꯭ꯔ ꯃꯥꯅꯦ ꯁꯣꯝꯗ ꯌꯦꯡ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯁꯥꯃꯨꯃꯧ ꯑꯣ ꯕꯤꯀꯦꯁꯦ ꯍꯟꯗꯛ ꯀ꯭ꯂꯥꯁ 6 ꯀꯥꯔꯤꯕ ꯑꯗꯨꯏꯗꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯅꯦꯅꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯀꯦꯛ ꯃꯣꯠ ꯀꯤꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯒꯦ ꯌꯥꯎꯔꯨꯆꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯔꯣ ꯑꯩꯗꯤ ꯌꯥꯎꯔꯨꯕꯒ ꯏꯀꯥꯏꯖꯩꯍꯦ ꯃꯃꯜ ꯂꯩꯇꯕ ꯃꯐꯝꯅꯦ ꯑꯩꯒꯤꯗꯤ ꯃꯃꯜ ꯂꯩ ꯑꯗꯩ ꯇꯈꯦꯜꯅ ꯌꯦꯠꯇꯕꯁꯤꯐꯥꯎ ꯃꯣꯅꯣ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯦꯜ ꯕꯤ ꯊꯥꯏ ꯍꯥꯏꯅ ꯂꯣꯏꯔꯦ ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯕꯤꯀꯦ ꯃꯥꯟꯗꯤ ꯃꯥꯟꯗꯦꯗ ꯍꯥꯏꯁꯤꯅꯤ ꯀ꯭ꯂꯥꯁ 6ꯅꯤ ꯑꯩꯁꯦ ꯃꯥꯟꯗꯦ ꯍꯥꯏꯅꯦ ꯕꯤꯀꯦ ꯆꯨꯝꯕ꯭ꯔꯣ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯅꯣꯏ ꯕꯕꯥꯗꯨꯁꯨ ꯌꯥꯎꯍꯜꯂꯗꯤ ꯐꯕ ꯃꯃꯥꯗꯤ ꯃꯃꯥꯗꯣ ꯈꯪꯅꯍꯜꯂꯣ ꯑꯩꯈꯣꯏꯒ ꯕꯤꯀꯦ ꯍꯣꯏ ꯑꯩ ꯀ꯭ꯂꯥꯁ 6ꯅꯤ ꯖꯨꯅꯤꯌꯔꯅꯦ ꯑꯩ ꯑꯗꯨ ꯃꯃꯥꯁꯨ ꯈꯪꯅꯍꯜꯂꯣ ꯑꯩꯈꯣꯏꯒ ꯃꯥꯟꯗꯤ ꯃꯥꯟꯗꯦꯗ ꯍꯥꯏꯁꯤꯅꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯝꯃꯒ ꯊꯝꯃꯒꯦ ꯎꯖꯔꯕꯣ ꯁꯤꯒꯨꯝꯕ ꯂꯥꯏꯠ ꯃꯃꯥꯗꯤ ꯌꯨꯇꯨꯞ ꯀꯌꯥ ꯄꯥꯏꯗꯕꯅꯦ ꯌꯨꯇꯨꯞ ꯄꯥꯏꯗꯕ ꯃꯤꯁꯤꯡꯁꯦ ꯐꯦꯁꯕꯨꯛ ꯌꯥꯝ ꯍꯩꯅꯕꯅꯤ ꯃꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯨ ꯇꯧꯏ ꯐꯦꯁꯕꯨꯛ ꯌꯦꯡꯕꯗꯤ ꯍꯩꯈ꯭ꯔꯦ ꯐꯣꯇꯣ ꯊꯥꯒꯠꯄꯁꯨ ꯍꯩ ꯑꯗꯩ ꯃꯤꯒꯤꯁꯨ ꯌꯦꯡꯕ ꯍꯩ ꯑꯗꯣ ꯌꯨꯇꯨꯞꯁꯤꯗꯤ ꯃꯣꯏꯗ ꯌꯨꯇꯨꯞꯁꯤ ꯇꯟꯖꯩꯒ ꯍꯥꯏꯕꯅꯦ ꯄꯥꯔꯤ ꯏꯃꯣꯝꯒ ꯈꯪꯉꯤ ꯑꯦꯜꯕꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯁꯤꯅꯗꯤ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣꯔꯥ ꯈꯪꯄꯣꯟꯇꯦꯅꯦ ꯄꯥꯔꯤ ꯏꯃꯣꯝꯒꯤ ꯍꯁꯕꯦꯟꯂꯁꯨ ꯈꯪ ꯄꯣꯟꯇꯦꯅ ꯇꯧꯔꯤꯁꯦ ꯕꯤꯀꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯃꯥ ꯐꯣꯟ ꯄꯥꯏꯕ ꯍꯩꯇꯤꯌꯦ ꯑꯣꯟꯂꯤ ꯐꯣꯟ ꯇꯧꯕ ꯈꯛꯇꯪ ꯑꯣ ꯕꯤꯀꯦ ꯅꯪꯕꯨ ꯆꯤꯡꯅꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯑꯗꯩꯁꯤ ꯅꯦꯅꯦꯒꯤ ꯅꯦꯅꯦ ꯇꯈꯦꯜꯁꯤꯅ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏ ꯄꯥꯔꯤ ꯃꯣꯝꯁꯨ ꯈꯪꯉꯦ ꯍꯥꯏ ꯂꯥꯏꯐꯁꯨ ꯌꯥꯎꯋꯤ ꯍꯥꯏ ꯆꯤꯡꯅꯐꯝ ꯐꯥꯎꯏ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯆꯪꯁꯦ 50 ꯃꯤꯅꯤꯠ 60 ꯃꯤꯅꯤꯠ ꯁꯨꯔꯒꯅꯦ ꯑꯃꯨꯛꯀ ꯊꯥꯒꯦꯕ ꯅꯪ ꯌꯥꯎꯔꯛꯇꯁꯨ ꯌꯥꯅꯤ ꯁꯨꯝ ꯌꯦꯡꯗꯣꯏꯅꯦ ꯑꯩꯁꯦ ꯆꯤꯡꯅꯅꯨꯗ ꯍꯥꯏꯁꯤꯅꯤꯅꯦ ꯕꯤꯀꯦꯅ ꯆꯤꯡꯅꯅꯨꯗ ꯍꯥꯏꯅꯦ ꯑꯣꯟ ꯍꯥꯏ ꯑꯣꯟꯕꯨ ꯍꯥꯏꯔꯗꯤ ꯑꯣꯐꯅꯦ ꯍꯥꯏꯗꯣ ꯑꯣꯟ ꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏ ꯅꯪ ꯄꯣꯊꯥꯔ ꯊꯥꯗꯣꯏꯔꯣ ꯍꯥꯏꯁꯤꯅꯦ ꯑꯉꯥꯡꯗꯨꯁꯨ ꯃꯄꯥꯅ ꯄꯨꯊꯣꯡ ꯆꯠꯈ꯭ꯔ ꯀꯥꯏ ꯄꯨꯔꯣ ꯈꯪꯗꯦꯅꯦ
ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯏꯔꯥꯡꯗꯤ ꯄꯥꯎꯌꯣꯠꯀꯤ ꯄꯥꯎꯒꯨꯝꯕꯅꯤ ꯑꯗꯨꯝ ꯇꯥꯕ ꯄꯥꯝꯃꯤ ꯑꯩ ꯔꯦꯗꯤꯑꯣ ꯄꯥꯎ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯔꯥꯡꯗꯩ ꯔꯦꯗꯤꯑꯣ ꯑꯗꯨꯝ ꯇꯥꯏꯌꯦ ꯅꯦꯠ ꯌꯥꯗꯕꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕ ꯇꯣꯛꯅꯔꯨꯕꯗꯣ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯁꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯟꯅꯔꯦ ꯊꯥꯔꯣ ꯍꯥꯏꯁꯤꯅꯤ ꯉꯥꯏꯈꯣꯗꯦ ꯁꯤꯒꯤꯁꯦ 52 ꯃꯤꯅꯤꯠ ꯍꯥꯏꯁꯦ 60ꯇꯗꯤ ꯁꯨꯈꯤꯁꯅꯨ ꯑꯩꯁꯦ ꯃꯤ ꯈꯠꯅ ꯊꯤꯗꯣꯏꯅꯤ ꯍꯥꯏꯕꯣ ꯃꯤ ꯈꯠꯅꯕ ꯊꯤꯗꯣꯏꯕ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯊꯥꯎ ꯍꯥꯏꯁꯤꯅꯤ ꯃꯤ ꯈꯠꯅꯕ ꯊꯤꯗꯣꯏꯕ ꯅꯆꯥꯅꯨꯄꯥ ꯊꯤꯔꯨꯔꯣ ꯍꯥꯏꯗꯤ ꯊꯤꯗꯣꯏꯗꯣ ꯒꯦꯠꯇ ꯃꯄꯥꯟꯗꯩ ꯊꯤꯡꯖꯤꯜꯂꯝꯃꯦ ꯑꯩ ꯊꯣꯛꯄ ꯉꯝꯗꯦ ꯀꯗꯥꯏ ꯊꯝꯕꯤꯔꯝꯃꯣ ꯈꯪꯗꯦ ꯑꯉꯥꯡꯗꯣ ꯂꯧꯕꯨꯛꯇ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯃꯌꯥꯝꯒ ꯁꯥꯟꯅꯈ꯭ꯔꯕ ꯈꯪꯗꯦ ꯑꯉꯥꯡꯗꯣ ꯁꯤ ꯇꯥꯔꯦ ꯒꯦꯠ ꯀꯥꯜꯂꯒ ꯆꯠꯂꯨ ꯍꯥꯏ ꯀꯥꯟꯕꯒ ꯌꯥꯔꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯕꯤꯀꯦ ꯕꯤꯀꯦꯅ ꯃꯁꯥꯡ ꯃꯛꯏ ꯑꯣꯏꯔꯤꯁꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯅꯤ ꯃꯄꯥꯟꯗꯩ ꯒꯦꯠ ꯄꯥꯟꯁꯤꯟꯕꯤꯔꯝꯃꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯊꯤꯕ ꯑꯣꯏꯅ ꯆꯠꯈꯤ ꯌꯥꯕ ꯅꯣꯏꯅ ꯊꯥꯔꯗꯤ ꯄꯨꯡ 2 ꯐꯥꯎꯕ ꯃꯤꯅ ꯖꯔ ꯃꯤ ꯊꯜꯂꯤ ꯑꯩꯒꯤ ꯊꯥꯔꯗꯤ ꯑꯃꯇ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯣꯟꯅ ꯇꯩꯅꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯗꯥꯏꯗꯅ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯕꯤꯀꯦꯅꯦꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯍꯥꯏꯕ ꯍꯣꯏ ꯁꯣꯔꯣꯛ ꯂꯣꯝꯗ ꯊꯣꯛꯑꯒꯅꯦ ꯑꯉꯥꯡꯗꯣ ꯃꯄꯥꯒ ꯆꯠꯈꯤꯕꯗꯣ ꯀꯗꯣꯝꯗ ꯀꯅꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔ ꯌꯦꯡꯉꯨꯒꯦ ꯇꯧꯕ ꯒꯦꯠꯇ ꯃꯄꯥꯟꯗꯩ ꯊꯤꯡꯖꯤꯜꯂꯝꯃꯦ ꯑꯩ ꯍꯥꯡꯕ ꯍꯩꯇ꯭ꯔꯦ ꯅꯪꯒꯤ ꯃꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯃꯤ ꯈꯔꯪꯗꯣ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯑꯩ ꯑꯗꯨꯝ ꯃꯥꯂꯦꯝ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯦ ꯁꯃꯨꯃꯥ ꯂꯩꯔꯝꯃꯤ ꯁꯃꯨꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯩꯒꯤꯁꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏꯁꯤꯡꯗꯣ ꯆꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯥꯛꯑꯔꯣꯏꯗ ꯄꯣꯠꯅꯤꯗꯣ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝꯗꯨ ꯅꯠꯇꯗꯤ ꯑꯇꯩꯗ ꯃꯣꯏ ꯑꯇꯩ ꯍꯥꯏꯗꯣꯛꯑꯣꯏꯕ ꯑꯗꯨꯅꯦꯕ ꯇꯈꯦꯜ ꯀꯥꯟꯅꯗꯦ ꯂꯥꯏꯚ ꯊꯥꯖꯤꯜꯂꯧꯁꯦ ꯅꯪꯁꯨ ꯊꯥꯔꯛꯑꯣ ꯑꯩꯁꯨ ꯊꯥꯒꯦ ꯄꯥꯎꯅꯝꯕ ꯂꯥꯛꯑꯦ ꯑꯗꯣ ꯏꯇꯩꯃꯥ ꯍꯥꯏꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯆꯦꯁꯦ ꯅꯣꯏꯅ ꯃꯤꯔꯥꯏꯕꯤꯗꯅ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯅꯇꯩꯃꯁꯦ ꯃꯤꯔꯥꯏꯔꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯆꯦꯁꯦ ꯆꯦ ꯄꯥꯔꯤ ꯏꯃꯣꯝꯒ ꯈꯪꯅꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯅꯩꯌꯦ ꯄꯥꯔꯤ ꯏꯃꯣꯝꯒ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ ꯂꯣꯏ ꯈꯪꯅꯩꯌꯦꯕ ꯅꯪ ꯄꯥꯔꯤ ꯏꯃꯣꯝꯗ ꯅꯪꯅ ꯏꯆꯦ ꯀꯧꯔꯤꯁꯦ ꯐꯣꯟ ꯅꯪꯁꯨ ꯋꯥꯔꯤ ꯁꯥꯔꯕ꯭ꯔꯣ ꯍꯥꯟꯅ ꯐꯣꯟꯒ ꯉꯥꯡꯅꯔꯕ꯭ꯔꯣ ꯄꯥꯔꯤ ꯏꯃꯣꯝꯗꯣ ꯅꯪ ꯆꯦ ꯀꯧꯕ꯭ꯔꯣ ꯅꯦꯅꯦ ꯀꯥꯏꯅ ꯀꯧꯗ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣ ꯀꯧꯋꯣ ꯅꯦꯅꯦ ꯀꯧꯒꯦꯔꯥ ꯃꯕꯣꯛ ꯀꯧꯒꯦꯔꯥ ꯏꯟꯗꯣꯟꯆꯥ ꯀꯧꯒꯦꯔꯥ ꯅꯪꯅ ꯀ꯭ꯂꯥꯁ 6 ꯇꯝꯃꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯄꯥꯎꯅꯝꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯝꯃ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯒꯦ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯍꯣꯏ ꯅꯦꯅꯦ ꯀꯧꯋꯦ ꯑꯣ ꯉꯍꯥꯛ ꯌꯦꯡꯉꯨꯒꯦ 60 ꯃꯤꯅꯤꯠꯀ ꯁꯨꯡꯌꯥ ꯌꯥꯗꯕꯁꯤꯒꯅꯦ ꯃꯤ ꯑꯃ ꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦ
ꯑꯣꯔꯒꯁꯨ ꯂꯩꯍꯧꯗ꯭ꯔꯕ. ꯎꯝ. ꯕꯤꯀꯤꯅ ꯇꯈꯦꯜ ꯂꯩꯔꯤꯕꯣ ꯍꯥꯏ ꯂꯩꯔꯦ. ꯇꯈꯦꯜꯁꯨ ꯅꯦꯅꯦꯅꯤ. ꯑꯗꯨꯗꯩꯗꯤ ꯇꯈꯦꯜꯅ ꯀꯞꯍꯧꯔꯦ ꯍꯥꯏꯔꯤꯅꯤ. ꯇꯈꯦꯜꯅ ꯕꯤꯀꯦ ꯂꯩꯔꯤ. ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯍꯨꯝꯇ ꯉꯥꯏꯔꯦ. ꯑꯩꯈꯣꯏ ꯄꯥꯎꯅꯝꯕꯗꯨ ꯂꯥꯛꯑꯃ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯂꯩꯔꯦ. ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯥꯏ. ꯉꯁꯥꯏꯗꯩ ꯂꯥꯛꯑꯗꯤ ꯋꯥꯠꯑꯝꯅꯤ. ꯉꯁꯤꯗꯤ ꯑꯩ ꯑꯦꯜꯕꯤꯒ ꯌꯥꯎꯅꯤꯡꯗꯔꯦ ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯡ ꯂꯩꯇꯕ ꯌꯥꯎꯕꯁꯤꯗ ꯂꯩꯇꯕ ꯌꯥꯎꯔꯕ꯭ꯔꯣ ꯄꯥꯎꯗꯝꯕ. ꯅꯪ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯩ ꯁꯤꯒꯤ ꯂꯥꯏꯞ ꯇꯧꯔꯤꯉꯩꯗ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯉꯦꯕ. ꯂꯩꯇꯕ ꯌꯥꯎꯔꯕꯣ ꯄꯥꯎꯗꯝꯕ. ꯇꯜꯂꯤꯍꯦ. ꯕꯤꯀꯦ ꯂꯩꯔꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯇꯨꯃꯤꯟ ꯂꯩꯒꯅꯨꯅꯦ ꯍꯥꯏꯕ. ꯑꯩꯅ ꯑꯗꯩ ꯂꯧꯕꯨꯛꯁꯦ ꯑꯝꯇ ꯆꯠꯅꯤꯡꯕꯅꯤ ꯌꯦꯡꯅꯤꯡꯕꯅꯦꯕ. ꯕꯤꯀꯦꯅ ꯍꯥꯏꯕ ꯍꯣꯏ ꯌꯥꯎꯔꯦ. ꯇꯥꯗ꯭ꯔꯤꯕꯣ ꯅꯦꯅꯦ. ꯀꯗꯪꯕꯥꯟꯗ ꯑꯃ ꯁꯤꯕꯅꯦ ꯑꯣ. ꯈꯪꯗꯦ ꯑꯩ ꯉꯁꯤꯒꯤ ꯀꯔꯤꯃꯨꯛ ꯅ꯭ꯌꯨꯁꯇꯨ ꯌꯦꯡꯉꯨꯗ꯭ꯔꯤ. ꯀꯩꯝꯐꯥꯎ ꯌꯦꯡꯉꯨꯗꯦ. ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯔꯣꯝꯒꯤ ꯑꯃꯠꯇ ꯄꯥꯏꯊꯣꯛꯄ ꯎꯗꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎ. ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯤ 3 ꯐꯥꯕ ꯑꯃꯗꯤ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯤ 3 ꯐꯥꯕ ꯍꯥꯏꯁꯦ ꯃꯩꯇꯩ ꯐꯥꯔꯤꯕ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯃꯗꯤ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔ. ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯅꯦꯅꯦ. ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯏꯑꯦ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒ ꯉꯥ ꯑꯃ ꯇꯥꯎꯔꯦ. ꯀ꯭ꯔꯤꯁꯅ ꯑꯣꯏ ꯀ꯭ꯔꯤꯁꯅ ꯑꯉꯥꯡ ꯀꯥꯏ ꯄꯨ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯂꯩꯇꯦ ꯂꯧꯕꯨꯛꯇ ꯃꯤ ꯂꯩꯇꯦ ꯄꯄꯥ ꯂꯩꯇꯦ. ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯍꯥꯏꯔꯦ. ꯕꯤꯀꯦꯗꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯏ.
ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯝꯒꯦ ꯕꯤꯀꯦꯒꯤ ꯃꯊꯦꯜꯗꯣ ꯑꯣꯟꯊꯣꯛꯅꯁꯤ ꯌꯥꯏꯑꯕ ꯑꯁ ꯉꯥ ꯊꯣꯡꯕꯗꯨꯒ ꯃꯥꯏꯔꯦꯟꯒ ꯑꯣꯟꯊꯣꯛꯅꯗꯣꯏꯕ ꯑꯩꯗꯤ ꯌꯥꯏꯍꯦ ꯌꯥꯏꯍꯦ ꯑꯇꯩꯁꯨ ꯑꯩ ꯂꯨꯄꯥ ꯉꯥꯇꯣꯏꯔꯣ ꯃꯤꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯃꯨꯊꯠꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯀꯥꯞꯄ ꯌꯦꯡꯒꯦ ꯕꯤꯀꯦ ꯕꯤꯀꯦ ꯅꯪ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯃꯨꯊꯠꯀꯦ ꯀꯣ